A very good morning. New TV news analysis assuming tabi punamak pohan bamagta da dong host ya lema tong bramna punamak putaram nok chobaglo ina nei kokno na krumjari. Ngasi Imphal da phongba tongan ba pau chasing asi naina ba sida saruk ya biduna khoigi Norris window gi studio da lengshin biribasi khoigi oja wangkhemcha samjai editor kanglei pa kimera ahan ba muta da oja samjai putaram nok chari Thagachari uza ngasi Imphal da phongba tongan ba pauche singi marui ba headline sing asi naina dringa gi mangoina na angtang kari yauri gi habase angtang miyam dang tang pa thokpagi khudong chaba si uza laujage sanalai pakta secure printing press ki asoibani MPSC da thajaba thamdre naha kya mang ba yabagi phibam leire candidate sing Manipur police na lam ekar kuntraga manga da tharamba popi sing yanthatuna manghankre Chandel dagi mioi ani draka konana Assam da phare Sanga Express da question Manipur Civil Service Combined Competition Examination lising aniga kungani thoigi question ona badagi yai thokre tha sigi kungani thoida hangadauri matam chana lairik fangana ba miyeng changadabani Naharol gi thongdang da MPSC gi main exam gi question paper ona na pirak padagi charang na bathokre exam ye thokre MPSC gi maikai dagi asoiba laikide secure printing press na soirak pani haidana thamlagli local area development fund gi national highway chamaga kuntraga taret egi lambi saruk khara semge hairubada governor na yaba pirakhidre Police na mi phaba matam da phariba mafam pharibagi maram aiba oina khudakta pigadabani haidana Supreme Court na thamlakli question la na yansilapatagi MPSC na lauba mains exam ye thokre Manitex lising aniga kunga manga Israel na Manipur dagi lengyan lising ani tharak na ba order tawrakre asisu yamna phaba waphamam khangni Karam na thoklagaba Manipur gi Sangai Festival lising aniga kunga manga miyam gi lupsing amasung IDP sing na pangthok piganu hairabasu hapta kangjeibungda lengak na stall sing saba haure Popi pambi leptana thajin badagi thangjing ching maru kokle chingthakta asaba nungshit sitle turel singi iri tatle thangjing chingi mafam kayada popi pambi thabagi thabak chahi taraga mathoi Nithoi rongi mamangdagi hauramle haidana thamli makha chathajaboina aihakna oza samjaida lakchaniba waphamsi haujiki khoigi popi pambi leptana thajin badagi thangjing ching maru kokle chingthakta asaba nungsit sitle turel isingi iri tatle hariba aduga thangjing chingi maphamda popi thabaji ngasi ngarangi thabana te chahi taraga Mathoi Nithoi rongi mamangdagi hauramle hairiba matangsida khoigi haujiksi even haujik thokliba khoigi Manipur gi conflict loisinba yadadana khoigi ngamdadana leiriba chahi ani makha helaklaba sumba conflict si gi yamna root cause am oiriba maru oiriba si poppy cultivation gi matangsi haujiksu dumak oza leptana dum thokli adubu hairiba sigi waphamsida poppy si thajalakpana maram oiraga thangjing chingji maru ko e dagi mathakta asaba nungsit sitle khole haribse haujiksi November gi haidi second week yausalabane matam chahi kharagi mamang chahi pawdabo dumak akoi ingi hojik pawda koi ing bai se ingdri boja masina takpadi thoiba thaudok mari leinana khoigi hanagi nongthombam Chief Minister former oiriba hojik mana lokhotlamba mahakna tawramba thabak thawram kharasu dumak mahakna tawramba afaba kharadi dumak phai haibada masi jo haiman da thokloi masi poppy cultivation si thingbagi matang si tawrabasu dumak masi thingma ngamdabagi achauba mamini tara ibase masi gi matang sida hojik si president rule leiraga su khoigi paramilitary forces si masing khangdana leiri dudagi khoigi Manipur gi state enforcement gi mayamam leiri dumakpu Kakthatle Puke Mai Thadokre Haragasu Adumak lepa leitana thari Hibasina Popigi Kugi Masi Jangsaliba Kongjang Sigi Mayokta Dumak leptana Zathari Hibasini Taglibadi Sigi Matanga Masigi Lady Ibel loophole singsi Ozamasi Matau Karamna Kamai Tauno Habisigi Matanga Zagi Moti Karikaman Tambini I notice we don't have Puno Poi Chome ngasi
hangbi ba wahang argi new thailand da to ri du ko manipur se ko gi mau sa da gi chiron ma pan question ba lamni aku atu ku ba ko ai nga sai khal kai da ba ri tu tar da thagun man hai ri ni yam nu sira mau sa amasung mioi ba akoi sa nga u ba pon bak siga lainari ba mari phajana nu sina na leiba dum ba inga sa khan kai da ba amani hai do ngasi di manipura ai nga sai khal je kham theng da kai re nga sai ko gi anchor da habi ro ni huji akoi gi november gi sakhet ani suba chayon jog dro phau da ingdre mau sa je ko gi sida ko din tham thagi matam da phajup arum ba sup tana arge athawa philit na ko ing bagi oir bane ba adu di ore phim se mau sai khal da cham chong no kai re hai ba se yam phajar pira bane ba adu si pir ko matam da yam aware oi ga da ba thabak lakku to kana no government adagi akoi chu people chuni ko aduna hoi kari gi tamu ta akoi gi manipur gi chiron ma pan question ma manipur gi ji gi maru ko lai no ado hita uwa me am ju hita matana bom bom tur ga hita si jabagra hita kangbra kana na ja thal li no kana to ri no uwa me ama ama ko gi ja thik khibe de gi uche go ya me am pon chu lai bom chom leitre aduna mau sa di nation na uche go ya da na ku jong adu gi da na haira adagi hoi hoi sa sa kana maru da moino khunjok pata da moina to patana masana dum tha jai bo upambi gi ko gi sara to bo se atu ta thuk ti lon ko gi siri ye ki u phang roi bo sanga me pon bak se uche go ya pon uruk tre songa kai no tenawa uruk tre akwak pho uruk tre lon ngom mo gi ba kon thuai bi rak patagi sigi phim su da lai re bo si phim le kana na to holu no haibi do ba kana to holu haibo to da ko gi yam ro na akoi mi ba ko gi su ma ko gi srijal ko ju ngara lai ko adu si bharat tam manipur tin thi batung de gi orga mana papung phawa state hud or matam de gi akoi gi langak sasal akoi gi sei manga gi ona vote thada dana assembly gi pakto ego adu bo jai dur di assembly election assembly ac amagi man ngolai ba ma gi akoi gi mla do myang gi mi to bodona mara ko le assembly gi akoi gi magi du da akoi gi aina ya da thabu kana kana tawri si tawri ha ba che asibo han jing mangam jade kudo bona hai batam da si tangjing gi ren ko bubar gi sago da ba ko gi si changjing morang gi ko le ba che asik si moru kok thla ga na chai trai thogi mang gi popi pambi tharak pa batam da kana thari ro ka hai ba che mari le na ba ko gi MLA ching ko le ba sing mu suk tam or ko mari le na ba ko gi district magistrate mari le na ba ko gi security gi ko gi SP ati ma pun ma ki na ko kadan toru no ha bi khang ngam de ngam da bati ki mo na maning tam na ko gi na thala ko to lo ga na ko gi popi pambi sing se ko gi tharak pa na adon da de matang manipur gi ching man ko to ko ju gi loi re ne popi pa bi tha da makhan kai ke me ken sijan nei thum ko adu sijan nei aduna nung chu ba tam da aduna maduri chan thara ko hu chan be sing mayam na kare tai manipur gi tampa ke lam de sel ba turen sing tai turen gi sing de ko gi poya ko poyan to ro ba ko gi hu yor ba sing mayam nei ako na thai ako na sai sa ga na tawi adu mi bagi punchi dum lomningai obi gi ten gi maram oye ba sigi apa pata mayam ji mun na sei akoi khanga ga na le ga na ko gi ngasi phau da prai dang da ko gi miyang gi mute ore be MLA sing ko mai ma gi kendra pha pha ta mai kendra ma gi manung da drug gi factory li khatar le ramba ko da ta ai ji sha adu adu to le ram pun mak sha ko khangma gam da kari gi dab to no kamai le ba ga ai adu kai dab to no akoi gi mi akoi citizen oi ba mana upambi amaga akoi mi mari le na ba sanga ga mai le na mari khangdile kari gi no upambi ba thara gi upambi thau hai ba le ri adagi akoi na anga ori matam da akoi gi numidang gi matam da upambi sing masa ma thatharu ya di alam man jingna hey tummi bani nang kari gi no ma jo to bi gi no adra upambi lai ro upambi jo jan da bi atre ha ga jo manu mo wali gi madagi baton to ga mai ma baton to ga nang jan da bi atre mi ba khoi sin ri oi re si to ha ga tong do me ba adra uwa ba sung sanga akoi gi le na mari je atu matik parami angang jing ju padana khang alam man jing ta pirami lenga to me ba adra chi di loin mak si yengo ngang kapopi da ni kapopi de mung sang to we adra popi pambi bam thare me ni ko popi pambi thabe har ko thum arigi lokjang sang mayam pura mayam do bajum bai thado ini police na arigi muk ekar kuntra ung thari ne ba arigi muk su ko gi popi pambi maru mayam mangali ni si chuaina lenga si lai na satala gi juli na to hujina tro kana ida giar enda giar kai ke do ri lu u ma phom mam ne ba adra suaina oi ba phim si bok na koi manipur chunum ba pan ko sum popi tharak pat ma tharak noi thak ma tam jibu thing di chi kari gi do ba lebak ju ro lo pa lebak ne hai jai ne adra si khang khana mar lenga na ju si bhawra kai ji yeng de lai ba he maning ma ge su tan ta je nu hai phim de lai ba phim da ma lai re ba
ꯑꯗꯨꯅ ꯃꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯔꯤꯁꯤ ꯀꯔꯤꯅꯣꯅ ꯍꯥꯏꯕ ꯃꯇꯝꯗ ꯄꯟꯕꯤ ꯍꯦꯛꯁꯦ ꯑꯦꯡꯀꯔꯅ ꯃꯃꯥꯡꯒꯤ ꯂꯩꯉꯥꯛ ꯕꯤꯖꯦꯄꯤꯒꯤ ꯂꯩꯉꯥꯛ ꯗꯕꯜ ꯏꯟꯖꯤꯟꯗꯣ ꯑꯗꯨ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗ ꯋꯥꯔ ꯑꯣꯐ ꯗ꯭ꯔꯒ ꯍꯥꯏꯅ ꯇꯧꯔꯝꯃꯦ Yes. ꯋꯥꯔꯗ ꯑꯣꯐ ꯗ꯭ꯔꯒ ꯍꯥꯏꯅ ꯇꯧꯕꯩꯗ ꯃꯥꯅ ꯑꯩꯈꯣꯏꯒꯤ ꯑꯗꯨꯒꯤ ꯈꯣꯡꯖꯪꯅꯤ ꯑꯗꯨꯒꯤ ꯃꯈꯥ ꯇꯥꯕ ꯆꯪꯁꯤꯜꯂꯛꯄ ꯃꯇꯝꯗ ꯌꯥꯝ ꯐꯖꯅ ꯆꯪꯁꯤꯜꯂꯝꯃꯤ ꯍꯥꯏꯕ ꯌꯥꯎꯔꯤ ꯑꯗꯨ ꯃꯇꯝꯗꯗꯤ ꯌꯥꯝ ꯈꯨꯕꯥꯛ ꯈꯨꯗꯅ ꯂꯩꯉꯥꯛꯇꯨ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯊꯥꯒꯠꯅꯩꯌꯦꯕ ꯂꯩꯉꯥꯛꯀꯤ ꯂꯨꯆꯤꯡꯕ ꯑꯣꯏꯕꯤꯔꯝꯕ ꯁꯤएमꯁꯨ ꯑꯣꯏꯕꯤꯔꯝꯕꯒꯗꯣ ꯑꯗꯨꯒꯤ ꯃꯇꯨꯡ ꯋꯥꯔꯗ ꯑꯣꯐ ꯗ꯭ꯔꯒꯇꯣ ꯃꯥꯏ ꯄꯥꯛꯇ꯭ꯔꯦ ꯃꯥꯏ ꯑꯣꯐ ꯗ꯭ꯔꯒꯇꯣ ꯃꯥꯏ ꯄꯥꯛꯇ꯭ꯔꯦꯕ ꯑꯗꯣ ꯃꯅꯤꯄꯨꯔ ꯒꯚꯔꯟꯃꯦꯟꯠꯅ ꯂꯧꯈꯠꯂꯛꯄ ꯋꯥꯔꯗ ꯑꯣꯐ ꯗ꯭ꯔꯒꯇꯣ ꯃꯥꯅ ꯂꯩꯉꯥꯛꯅ ꯆꯞ ꯆꯥꯅ ꯁꯧꯒꯠꯂꯤ ꯍꯥꯏꯅ ꯁꯧꯒꯠꯄꯤꯔꯝꯕ ꯇꯥꯔꯕ ꯃꯇꯦꯡ ꯐꯖꯅ ꯄꯥꯡ ꯇꯥꯔꯒꯗꯤ ꯍꯧꯖꯤꯛ ꯊꯥꯡꯖꯤꯡ ꯆꯤꯡꯒꯤ ꯃꯊꯛꯇ ꯑꯩꯈꯣꯏ ꯏꯅꯛ ꯅꯛꯅ ꯆꯤꯡ ꯄꯣꯄꯤ ꯊꯥꯔꯛꯑꯣꯏ ꯂꯣꯏꯅ ꯑꯩꯈꯣꯏꯒꯤ ꯑꯇꯩ ꯃꯐꯝ ꯊꯥꯔꯛꯑꯣꯏꯕ ꯑꯗꯨꯅ ꯚꯥꯔꯠ ꯂꯩꯉꯥꯛꯅ ꯁꯥꯟꯅꯔꯤꯕ ꯄꯣꯛꯁꯤ ꯋꯥꯔꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕꯒꯤ ꯑꯃꯁꯨ ꯂꯥꯛꯑꯦꯕ ꯚꯥꯔꯠꯀꯤ ꯆꯤꯡ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏꯒꯤ ꯃꯔꯨ ꯀꯣꯛꯄ ꯌꯥꯔꯣꯏ ꯑꯁꯪꯕ ꯎꯄꯥꯜ ꯇꯧꯔꯨꯒꯅꯤ ꯊꯥꯗꯅ ꯂꯩꯒꯅꯤ ꯑꯩ ꯉꯁꯥꯏ ꯈꯟ ꯀꯥꯏꯕ ꯌꯥꯔꯣꯏ ꯍꯥꯏꯔꯒ ꯃꯅꯤꯄꯨꯔꯒꯤ ꯆꯤꯡ ꯃꯥꯄꯟꯗꯤ ꯀꯥꯏꯖꯁꯅꯨ ꯃꯣꯏꯒꯤ ꯃꯤꯌꯥꯝꯒꯤ ꯈꯜꯂꯕ ꯂꯩꯉꯥꯛꯂꯣꯏ ꯑꯣꯏꯔꯤꯕ ꯁꯤꯡꯗꯨꯗꯤ ꯇꯧꯅꯤꯡ ꯇꯧꯖꯁꯅꯨ ꯚꯥꯔꯠ ꯁꯪꯕꯤꯙꯥꯟꯅ ꯄꯤꯔꯤꯕ ꯋꯥꯊꯣꯛ ꯃꯉꯝꯁꯤꯡꯗꯨ ꯃꯣꯏꯅ ꯐꯖꯅ ꯉꯥꯡꯅ ꯆꯠꯂꯤꯕ꯭ꯔꯥ ꯆꯠꯇ꯭ꯔꯕ꯭ꯔꯥ ꯍꯥꯏꯕꯁꯨ ꯌꯦꯡꯁꯤꯟꯕꯤꯅꯕ ꯂꯩꯇꯦ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯅ ꯂꯣꯏꯅꯃꯛ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯁꯦ ꯅꯤꯁꯥꯒꯤ ꯏꯄꯥꯛ ꯑꯣꯏꯅ ꯃꯥꯡꯗꯣꯔꯦ ꯃꯁꯥꯒꯤ ꯃꯔꯝꯗꯝꯗꯒꯤ ꯆꯤꯡ ꯄꯥꯠ ꯁꯣꯁꯤꯌꯦꯜ ꯐꯣꯔꯦꯁꯇꯤ ꯔꯤꯖꯥꯔꯚ ꯐꯣꯔꯦꯁ ꯀꯌꯥ ꯃꯌꯥꯝ ꯑꯃ ꯀꯣꯛꯊꯣꯛꯑꯒ ꯀꯣꯐꯤ ꯊꯥꯔꯛꯑꯕꯅꯤ ꯂꯣꯏꯅ ꯇꯧꯔꯕꯅꯦꯕ ꯎꯆꯦꯛ ꯋꯥꯌꯥ ꯂꯩꯐꯝ ꯂꯩꯔꯛꯇ꯭ꯔꯕꯅꯤ ꯑꯝꯇ ꯂꯩꯔꯛꯇ꯭ꯔꯕꯅꯤ ꯁꯤꯒꯤ ꯐꯤꯕꯝꯗꯒꯤ ꯑꯩ ꯉꯁꯥꯏꯒꯤ ꯈꯟꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯀꯥꯏꯔꯛꯑꯦꯕ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯀꯥꯏꯔꯛꯑꯦꯕ ꯑꯩ ꯉꯁꯥꯏꯒꯤ ꯈꯟ ꯀꯥꯏꯕꯗꯤ ꯍꯧꯖꯤꯛ ꯍꯥꯏꯕꯤꯔꯤꯕꯗꯨꯅꯤ ꯍꯧꯖꯤꯛ ꯅꯕꯦꯝꯕꯔꯒꯤ ꯁꯦꯀꯦꯟ ꯋꯤꯛ ꯆꯪꯁꯤꯜꯂꯕ ꯐꯥꯎꯗ ꯁꯥꯗ꯭ꯔꯦ ꯑꯩꯈꯣꯏ ꯐꯨꯠ ꯃꯆꯥ ꯑꯃꯁꯨ ꯆꯠꯄ ꯉꯝꯃꯦ ꯁꯤ ꯑꯣꯏꯔꯒꯗꯤ ꯌꯥꯝ ꯑꯦꯂꯥꯔꯃꯤꯡ ꯑꯣꯏꯅ ꯄꯤꯔꯛꯑꯕꯅꯦꯕ ꯑꯗ ꯃꯅꯤꯄꯨꯔꯗ ꯏꯐꯨꯠ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯏꯐꯨꯠ ꯃꯔꯥꯡ ꯀꯥꯏꯅ ꯂꯩꯔꯝꯕꯗꯣ ꯍꯧꯖꯤꯛ ꯏꯐꯨꯠꯇꯣ ꯑꯩꯈꯣꯏꯒꯤ 50 ꯐꯥꯅ ꯂꯩꯇ꯭ꯔꯦ ꯍꯥꯏꯔꯛꯑꯦ ꯑꯗ ꯆꯤꯡꯒꯤ ꯑꯩꯈꯣꯏꯒꯤ ꯇꯨꯔꯦꯟ ꯃꯔꯨ ꯍꯧꯔꯛꯐꯝ ꯑꯣꯏꯔꯤꯕ ꯀꯦꯁꯃꯦꯟ ꯍꯥꯏꯀꯣ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯂꯣꯟꯗ ꯇꯨꯔꯦꯟ ꯃꯔꯨ ꯍꯥꯏꯀꯣ ꯇꯨꯔꯦꯟ ꯃꯔꯨ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯎꯃꯪꯅ ꯄꯦꯛ ꯊꯟꯅ ꯆꯤꯛ ꯂꯥꯎ ꯂꯩꯒꯗꯕꯅꯦꯕ ꯑꯗꯨꯒꯨꯝꯕ ꯀꯦꯁꯃꯦꯟ ꯑꯣꯏꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯎꯃꯪꯗꯣ ꯂꯣꯏꯅꯃꯛ ꯌꯥꯟꯊꯠꯈ꯭ꯔꯦ ꯀꯣꯛꯊꯣꯛꯈ꯭ꯔꯦꯕ ꯑꯗꯨꯅ ꯅꯣꯡ ꯇꯥꯔꯛꯄ ꯃꯇꯝ ꯎꯒꯤ ꯃꯔꯥꯅ ꯏꯁꯤꯡ ꯃꯦꯂꯦꯟ ꯒꯦꯂꯣꯟ ꯃꯌꯥꯝ ꯑꯃ ꯆꯨꯞꯁꯤꯜꯂꯀꯥꯟꯗ ꯍꯌꯦꯡ ꯔꯦꯅꯤ ꯁꯤꯖꯟ ꯏꯁꯤꯡ ꯀꯪꯕ ꯃꯇꯝꯗ ꯇꯝ ꯊꯥꯗꯣꯔꯛꯀꯥꯟꯗ ꯇꯨꯔꯦꯟꯁꯤꯡ ꯑꯁꯤ ꯏꯁꯤꯡꯗꯤ ꯂꯦꯞꯇꯅ ꯆꯦꯜꯂꯒ ꯑꯗꯨ ꯐꯪꯉꯤꯕꯅꯦꯕ ꯑꯗꯨꯒ ꯏꯁꯤꯡꯗꯨꯁꯨ ꯍꯦꯛꯇ ꯑꯃꯤꯇ꯭ꯔ ꯍꯥꯏꯇꯥꯔꯦ ꯃꯤꯔꯣꯟꯗ ꯍꯥꯏꯔꯒ ꯑꯁꯦꯡꯕ ꯂꯥꯏꯁꯦ ꯏꯁꯤꯡ ꯑꯣꯏꯅ ꯁꯤꯖꯤꯟꯅꯗꯣꯏꯅꯦꯕ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯂꯣꯏꯅꯃꯛ ꯑꯗꯨ ꯌꯥꯟꯊꯠꯈꯤꯕꯗꯒꯤꯗꯤ ꯄꯣꯄꯤ ꯊꯥꯊꯠꯈꯤꯕꯗꯤ ꯍꯨꯒꯤ ꯏꯁꯤꯡ ꯑꯣꯏꯅ ꯆꯦꯟꯊꯔꯛꯑꯦ ꯌꯨꯔꯤꯌꯥ ꯍꯥꯔ ꯆꯥꯏꯕꯒꯤ ꯊꯨꯝ ꯍꯥꯞꯄꯒ ꯆꯥꯏꯕꯒꯤ ꯀꯦꯃꯤꯀꯦꯜ ꯀꯌꯥ ꯆꯥꯏꯕꯗꯒꯤ ꯁꯣꯏ ꯏꯔꯣꯖꯟ ꯆꯤꯡꯒꯤ ꯂꯩꯕꯥꯛ ꯐꯥꯕꯤꯅꯕ ꯎꯔꯥ ꯂꯩꯇ꯭ꯔꯦ ꯑꯗꯨ ꯂꯣꯏ ꯆꯠꯂꯒ ꯇꯨꯔꯦꯟ ꯈꯣꯡꯅꯨꯡ ꯆꯦꯟꯊꯔꯛꯄꯗꯒꯤ ꯊꯦꯡꯒꯠꯂꯦ ꯅꯣꯡ ꯍꯦꯛ ꯇꯥꯕꯒ ꯑꯩꯈꯣꯏꯒꯤ ꯖꯤꯡꯒꯗ ꯏꯁꯤꯡ ꯍꯩꯊꯗꯧꯅ ꯒ꯭ꯔꯣꯡ ꯆꯦꯟꯊꯕ ꯍꯥꯜꯂꯦꯕ ꯍꯦꯛ ꯇꯥꯕꯒ ꯏꯝꯐꯥꯜ ꯌꯧꯔꯦ ꯑꯗꯨ ꯌꯧꯅ ꯍꯥꯜꯂꯦꯕ ꯃꯍꯧꯁꯥꯗꯤ ꯃꯔꯨꯗ ꯅꯣꯡ ꯆꯨꯔꯦꯍꯦ ꯍꯌꯦꯡ ꯍꯪꯆꯤꯠꯇꯤꯀꯣ ꯏꯁꯤꯡ ꯂꯥꯛꯑꯅꯤꯀꯣꯅ ꯑꯍꯜ ꯂꯃꯟ ꯍꯥꯏꯖꯔꯝꯃꯦꯕ ꯇꯞꯅ ꯂꯥꯛꯀꯅꯦꯕ ꯐꯖꯟꯕ ꯂꯩꯕꯅꯤꯅ ꯍꯧꯖꯤꯛꯇꯤ ꯁꯤ ꯑꯣꯏꯗ꯭ꯔꯦꯕ ꯑꯗꯨꯅ ꯃꯁꯤ ꯋꯥꯔꯗ ꯑꯣꯐ ꯗ꯭ꯔꯒ ꯍꯥꯏꯅ ꯇꯧꯈꯤꯕ ꯃꯌꯥꯝꯗꯣ ꯃꯇꯨꯡ ꯏꯟꯒꯗꯕꯅꯤ PR ꯒꯣꯔꯃꯦꯟꯅ ꯁꯨꯝ ꯏꯟꯕꯤꯒꯗꯕꯅꯤ ꯑꯗꯣ ꯃꯁꯤ ꯑꯗꯨ ꯅꯠꯇꯅ ꯂꯩꯕꯥꯛꯁꯦ ꯔꯨꯜꯁ ꯑꯣꯐ ꯂꯣ ꯂꯩꯇ꯭ꯔꯕ ꯇꯧꯅꯤꯡꯕ ꯑꯩꯟ ꯀꯥꯏꯕ ꯊꯕꯛ ꯃꯌꯥꯝ ꯑꯃ ꯇꯧꯔꯒꯅ ꯆꯤꯡꯃꯥꯏ ꯀꯣꯛꯊꯣꯛꯇꯅ ꯑꯩꯈꯣꯏꯒꯤ ꯄꯣꯄꯤ ꯊꯥꯕ ꯑꯗꯩ ꯏꯅꯛ ꯅꯛꯅ ꯅꯥꯇꯣꯟ ꯁꯨꯃꯥꯡꯗ ꯊꯥꯡꯖꯤꯡ ꯆꯤꯡꯗ ꯆꯍꯤ 19ꯒꯤ ꯃꯊꯛꯇꯒꯤ 23ꯒꯤ ꯃꯃꯥꯡꯗꯒꯤ ꯄꯣꯄꯤ ꯊꯥꯔꯛ ꯐꯥꯎꯕꯗ ꯑꯩꯈꯣꯏꯅ ꯈꯪꯕ ꯉꯝꯗꯅ ꯂꯩꯔꯤꯕ ꯃꯌꯥꯝꯗꯣ ꯃꯌꯥꯝꯒꯤ ꯃꯤꯍꯨꯠ ꯑꯣꯏꯔꯤꯕ ꯂꯣ ꯃꯦꯀꯔ ꯀꯣ ꯑꯗꯩ ꯑꯣꯏꯔꯤꯕ ꯑꯗꯩ ꯗꯤꯁꯇ꯭ꯔꯤꯛ ꯃꯦꯖꯤꯁꯇ꯭ꯔꯦꯠ ꯀꯣꯜꯂꯤꯕ ꯗꯤꯁꯇ꯭ꯔꯤꯛ ꯑꯃ ꯀꯣꯜꯂꯤꯕ SP ꯑꯗ ꯂꯩꯔꯤꯕ ꯃꯔꯤ ꯂꯩꯅꯕ ꯑꯩꯈꯣꯏ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯄꯨꯝꯅꯃꯛꯅ ꯁꯤ ꯃꯣꯏ ꯀꯩꯗꯧ ꯂꯩꯒꯦ ꯍꯥꯏꯕ ꯑꯃ ꯂꯩꯔꯦꯕ ꯃꯣꯏ ꯀꯩꯗꯧ ꯂꯩꯒꯦ ꯍꯥꯏꯕ ꯑꯃ ꯂꯩ ꯃꯔꯤ ꯂꯩꯅꯕ ꯀꯩꯗꯧ ꯂꯩꯒꯦ ꯍꯥꯏꯕ ꯑꯃ ꯂꯩꯔꯦꯕ ꯑꯗꯨꯅ ꯁꯤ ꯑꯩꯈꯣꯏ ꯂꯨꯞꯈ꯭ꯔꯒꯅꯤ ꯂꯨꯞꯈ꯭ꯔꯒꯅꯦꯕ ꯃꯅꯤꯄꯨꯔꯁꯦ ꯃꯍꯧꯁꯥꯒ ꯑꯩꯈꯣꯏ ꯂꯩꯅꯕ ꯃꯔꯤ ꯈꯪꯗ꯭ꯔꯦ ꯃꯍꯧꯁꯥꯒ ꯑꯩꯈꯣꯏꯒ ꯃꯥꯡꯍꯟꯅꯕ ꯍꯣꯠꯅꯕ ꯑꯩꯈꯣꯏꯅ ꯆꯠꯊꯔꯛꯄ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯊꯤꯡꯕ ꯉꯝꯗ꯭ꯔꯦ ꯑꯗꯨ ꯆꯤꯡ ꯄꯥꯠ ꯇꯨꯔꯦꯜ ꯎꯃꯪ ꯋꯥꯃꯪ ꯎꯆꯦꯛ ꯋꯥꯌꯥ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯂꯩꯇ꯭ꯔꯒꯗꯤꯕꯨ ꯑꯗꯨꯒꯤꯗꯤ ꯃꯔꯨꯚꯨꯃꯤ ꯑꯣꯟꯕ ꯇꯥꯕꯅꯤꯅꯦ ꯃꯔꯨꯚꯨꯃꯤ ꯍꯥꯏꯕꯗꯨꯒꯤ ꯗꯦꯖꯥꯔꯠ ꯑꯩꯈꯣꯏ ꯑꯣꯏꯕ ꯇꯥꯕꯅꯦꯕ ꯑꯗꯨ ꯗꯦꯖꯥꯔꯠꯇꯕꯨ ꯃꯤꯑꯣꯏꯕꯅ ꯂꯩ ꯉꯝꯕ꯭ꯔꯅꯦ ꯉꯝꯗꯦꯗ ꯑꯗꯨ ꯆꯥꯅꯕ ꯎꯄꯥꯝꯕꯤ ꯑꯃꯅꯤ ꯍꯧꯕ ꯅꯠꯇꯅ ꯉꯝꯗꯦꯕꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏꯁꯦ ꯏꯁꯥꯅ ꯏꯁꯥꯒꯤ ꯈꯣꯡꯗ ꯁꯦꯡꯅ ꯉꯥꯁꯤꯟꯖꯩ ꯏꯁꯥꯒꯤ ꯃꯣꯡꯐꯝ ꯏꯁꯥꯅ ꯇꯧꯖꯩ ꯍꯥꯏꯕꯗꯣ ꯑꯗꯨ ꯐꯤꯕꯝꯗ ꯂꯩꯔꯦ ꯑꯗꯨꯅ ꯃꯁꯤꯗꯤ ꯂꯨꯆꯤꯡꯕ ꯍꯥꯏꯕꯒꯤ ꯑꯥꯔꯊ ꯊꯣꯛꯍꯟꯁꯤ ꯂꯩꯉꯥꯛ ꯂꯣꯏ ꯂꯩꯕꯒꯤ ꯑꯥꯔꯊ ꯊꯣꯛꯍꯟꯁꯤꯀꯣ ꯑꯗ ꯇꯨꯡꯒꯤ ꯐ꯭ꯌꯨꯆꯔꯒꯤꯗꯃꯛꯇ ꯈꯜꯂꯒ ꯑꯩꯈꯣꯏ ꯊꯕꯛ ꯇꯧꯁꯤ ꯃꯍꯧꯁꯥꯒ ꯑꯩꯈꯣꯏꯒꯤ ꯂꯩꯅꯔꯤꯕ ꯃꯔꯤ ꯄꯨꯝꯅꯃꯛꯁꯦ ꯎꯄꯥꯜ ꯋꯥꯄꯥꯜ ꯂꯩꯕꯁꯦ ꯑꯩꯈꯣꯏꯅ ꯈꯪꯁꯤ ꯑꯗꯨ ꯅꯠꯇꯅ ꯑꯩꯈꯣꯏꯅ ꯄꯥꯍꯤꯡꯗ ꯍꯤꯡꯉꯀꯥꯟꯗ ꯃꯤꯒꯤ ꯂꯝꯗꯒꯤ ꯄꯨꯁꯤꯜꯂꯛꯄ ꯄꯣꯠ ꯈꯔ ꯆꯥꯔꯒ ꯃꯤꯒꯤ ꯐꯤ ꯈꯔ ꯁꯦꯠꯂꯒꯅꯀꯣ ꯑꯃ ꯇꯧꯔꯒ ꯑꯩꯈꯣꯏ ꯍꯩꯔꯦ ꯉꯥꯡꯉꯦ ꯐꯖꯔꯦ ꯍꯩꯔꯕꯅꯤ ꯌꯨꯝ ꯑꯋꯥꯡꯕ ꯂꯩꯔꯕꯅꯤ ꯗꯣꯂꯥꯟꯗ ꯂꯩꯔꯕꯅꯤ ꯃꯣꯟꯊꯦꯛ ꯃꯨꯟꯗꯝꯗ ꯌꯥꯎꯍꯜꯂꯕꯅꯤ ꯋꯥꯠꯇ ꯄꯥꯗꯕ ꯂꯩꯔꯕꯅꯤ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯏꯁꯥꯒꯤ ꯏꯔꯝ ꯐꯥꯎꯕ ꯃꯁꯛ ꯈꯪꯖꯗꯕ ꯑꯗꯨꯒꯤ ꯍꯥꯏꯕꯁꯤꯕꯨ ꯑꯣꯏꯔꯒꯗꯤ ꯑꯩꯈꯣꯏ ꯃꯥꯡꯉꯒꯅꯤ ꯑꯗꯨꯅ ꯑꯩ ꯉꯁꯥꯏ ꯈꯟꯖꯦ ꯃꯇꯝ ꯀꯥꯏꯔꯒ ꯍꯤꯡꯕꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯋꯥꯔꯒ ꯑꯩꯈꯣꯏꯁꯦ ꯍꯦꯛꯇ ꯃꯩꯁ꯭ꯔꯥꯡꯅ ꯑꯋꯥ ꯑꯅꯥ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅ ꯇꯨꯝꯐꯝ ꯆꯥꯐꯝ ꯈꯪꯗꯅ ꯑꯩꯈꯣꯏꯁꯦ ꯄꯨꯟꯁꯤ ꯂꯨꯝꯈꯤꯒꯅꯤ ꯑꯗ ꯃꯁꯤꯒꯤ ꯀꯥꯟꯅꯕꯒꯤꯗꯃꯛꯇ ꯃꯍꯧꯁꯥꯒꯤ ꯈꯟ ꯐꯖꯅ ꯀꯥꯏꯅ ꯊꯝꯁꯤ ꯄꯣꯄꯤ ꯊꯥꯕꯤꯔꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯀꯤ ꯃꯊꯛꯇ ꯑꯩꯅ ꯊꯕꯛ ꯂꯧꯁꯤ ꯑꯍꯥꯡꯕ ꯆꯤꯡꯂꯣꯟ 8ꯁꯦ ꯄꯥꯅ ꯎ ꯄꯥꯝꯕꯤ ꯊꯥꯖꯤꯟꯗꯅ
ꯑꯩꯈꯣꯏ ꯇꯧꯁꯦꯕ ꯑꯗꯨꯅ ꯍꯧꯖꯤꯛꯐꯥꯎꯗ ꯁꯦꯇꯦꯂꯥꯏꯠꯀꯤ ꯖꯨꯒꯅꯤ ꯈꯪꯅ ꯌꯦꯡꯅ ꯂꯩꯕꯤꯔꯤꯕ ꯀꯔꯤꯒꯤꯅꯣ ꯂꯥꯏꯔꯤꯛ ꯍꯩꯕꯤꯔꯤꯕ ꯃꯌꯥꯝ ꯁꯣꯁꯤꯌꯦꯜ ꯁꯥꯏꯟꯇꯤꯁ ꯃꯌꯥꯝ ꯑꯗ ꯑꯩꯈꯣꯏ ꯏꯟꯚꯥꯏꯔꯣꯟꯃꯦꯟꯇꯦꯂꯤꯁ ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯗꯅ ꯅꯨꯡ ꯃꯌꯥꯝꯁꯨ ꯅꯣꯏꯁꯨ ꯊꯣꯛꯄꯤꯔꯛꯑꯣ ꯃꯥꯡ ꯊꯥꯕꯤꯔꯣ ꯀꯩꯅꯣ ꯐꯪꯁꯟ ꯑꯃꯗ ꯋꯥ ꯈꯔ ꯉꯥꯡꯕ ꯅꯠꯇꯅ ꯊꯕꯛꯀ ꯇꯧꯔꯁꯤ ꯑꯗ ꯕꯟ ꯃꯍꯣꯠꯁꯣꯞꯇ ꯀꯩꯗ ꯊꯥꯈꯤꯕ ꯎꯄꯥꯝꯕꯤ ꯃꯌꯥꯝꯗꯣ ꯇꯥꯏ ꯄꯨꯜꯂꯒ ꯊꯥꯈꯤꯕ ꯏꯁꯤꯡ ꯆꯥꯏꯈꯤꯕꯗꯣ ꯍꯧꯍꯟꯕꯤꯔꯣ ꯑꯩꯈꯣꯏ ꯐꯦꯁꯟ ꯑꯣꯏꯅ ꯊꯥꯕꯤꯔꯅꯨ ꯑꯗꯨ ꯅꯠꯇ꯭ꯔꯒꯗꯤ ꯑꯩꯈꯣꯏ ꯌꯥꯔꯔꯣꯏ ꯉꯁꯤꯒꯤ ꯃꯤꯔꯣꯟꯅꯅꯦ ꯇꯨꯡꯒꯤ ꯃꯤꯔꯣꯟ ꯀꯟꯅꯕ ꯍꯣꯠꯅꯁꯤ ꯑꯗ ꯑꯩꯈꯣꯏꯒꯤ ꯐꯖꯕꯗꯣ ꯑꯉꯥꯡꯁꯤꯡꯗ ꯇꯝꯕꯤꯁꯤ ꯃꯔꯩꯕꯥꯛ ꯅꯤꯡꯕ ꯇꯝꯕꯤꯁꯤ ꯅꯦꯁꯅꯦꯜ ꯇꯝꯕꯤꯁꯤ ꯋꯥ ꯀꯜꯆꯔ ꯇꯝꯕꯤꯁꯤ ꯗꯤꯗꯤꯀꯦꯠ ꯇꯝꯕꯤꯁꯤ ꯑꯗꯨ ꯅꯠꯇꯅꯦ ꯑꯩ ꯊꯣꯛꯄ ꯍꯤꯡꯉꯒ ꯂꯣꯏꯔꯦ ꯇꯨꯡꯒꯤ ꯈꯟꯗꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯁꯣꯏꯅ ꯇꯨꯡꯒꯤ ꯃꯤꯔꯣꯟꯁꯤ ꯃꯨꯠꯄ ꯇꯥꯒꯅꯤ ꯍꯥꯏꯕ ꯑꯩ ꯊꯝꯖꯒꯦ ꯑꯣꯀꯦ ꯊꯥꯒꯠꯆꯔꯤ ꯑꯣꯖꯥ ꯃꯁꯤꯗ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯍꯦꯗꯂꯥꯏꯟ ꯑꯃꯁꯨ ꯍꯥꯏꯗꯤ ꯃꯁꯤꯗ ꯑꯩꯈꯣꯏ ꯁꯉꯥꯏ ꯐꯦꯁꯇꯤꯚꯦꯜꯒꯤ ꯃꯇꯥꯡꯁꯤꯅꯤ ꯀꯔꯝꯅ ꯊꯣꯛꯂꯒꯕ ꯃꯅꯤꯄꯨꯔ ꯁꯉꯥꯏ ꯐꯦꯁꯇꯤꯚꯦꯜ 2025 ꯃꯤꯌꯥꯝꯒꯤ ꯂꯨꯞꯁꯤꯡ ꯑꯃꯁꯨꯡ IDPꯁꯤꯡꯅ ꯄꯥꯡꯊꯣꯛꯄꯤꯒꯅꯨ ꯍꯥꯏꯔꯕꯁꯨ ꯍꯞꯇꯥ ꯀꯥꯡꯖꯩꯕꯨꯡꯗ ꯂꯩꯉꯥꯛꯅ ꯁ꯭ꯇꯣꯜꯁꯤꯡ ꯁꯥꯕ ꯍꯧꯔꯦ ꯍꯥꯏꯕꯗꯤ ꯑꯣꯖꯥ ꯃꯁꯤꯗ ꯍꯥꯟꯅ ꯄꯥꯡꯊꯣꯛꯈꯤꯕ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯠ ꯐꯦꯁꯇꯤꯚꯦꯜꯗ ꯑꯩꯈꯣꯏꯒꯤ ꯁꯤꯔꯣꯏ ꯂꯤꯂꯤ ꯐꯦꯁꯇꯤꯚꯦꯜꯁꯨ ꯂꯩꯔꯤꯕ ꯀꯣꯟꯐ꯭ꯂꯤꯛ ꯑꯁꯤ ꯂꯩꯅꯕꯨꯗꯤ ꯄꯥꯡꯊꯣꯛꯈꯤ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯍꯟꯗꯛꯀꯤ ꯁꯉꯥꯏ ꯐꯦꯁꯇꯤꯚꯦꯜ 2025 ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯏꯚꯟ ꯀꯣꯀꯣꯃꯤ ꯌꯥꯎꯅ ꯑꯗꯨꯒ IDPꯁꯤꯡꯅ ꯄꯥꯡꯊꯣꯛꯄꯤꯒꯅꯨ ꯍꯥꯏꯔꯒꯁꯨ ꯄ꯭ꯔꯦꯁꯤꯗꯦꯟ ꯔꯨꯜ ꯃꯅꯨꯡꯁꯤꯗꯁꯨ ꯑꯗꯨꯃꯛ ꯍꯥꯟꯅ ꯄꯥꯡꯊꯣꯛꯈꯤꯕꯗꯒꯤ ꯍꯟꯗꯛꯅꯕꯨ ꯍꯦꯟꯅ ꯆꯥꯎꯅ ꯄꯥꯡꯊꯣꯛꯀꯅꯤ ꯍꯥꯏꯕꯒꯤ ꯁꯦꯝ ꯁꯥꯕ ꯍꯧꯔꯦ ꯍꯥꯏꯗꯅ ꯍꯧꯖꯤꯛ ꯁ꯭ꯇꯣꯜꯁꯤꯡ ꯁꯦꯝꯕ ꯁꯥꯕ ꯍꯧꯔꯦꯅ ꯂꯩꯔꯤ ꯑꯗꯨꯝ ꯑꯣꯖꯥꯗ ꯑꯩꯅ ꯂꯥꯛꯆꯅꯤꯡꯕ ꯋꯥꯐꯝꯗꯤ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯒꯤ ꯂꯩꯔꯤꯕ ꯄ꯭ꯔꯤꯚꯦꯂꯤꯡ ꯁꯤꯆꯨꯋꯦꯁꯟꯁꯤꯒꯤ ꯆꯞ ꯆꯥꯕ ꯋꯥꯔꯣꯏꯁꯤꯜ ꯑꯃ ꯄꯨꯔꯛꯄ ꯉꯝꯗ꯭ꯔꯤ IDPꯁꯤꯡ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯋꯥꯅꯔꯤꯉꯩꯒꯤ ꯆꯩꯔꯛꯁꯤꯗ IDP ꯃꯁꯥꯃꯛ ꯃꯈꯣꯏꯁꯤꯡ ꯌꯥꯎꯅ ꯑꯃꯗꯤ ꯀꯣꯀꯣꯃꯤ ꯌꯥꯎꯅ ꯍꯥꯏꯔꯤꯕ ꯁꯉꯥꯏ ꯐꯦꯁꯇꯤꯚꯦꯜꯁꯦ ꯄꯥꯡꯊꯣꯛꯄꯤꯒꯅꯨ ꯍꯥꯏꯔꯤ ꯑꯗꯨꯃꯛꯄꯨ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤꯗꯤ ꯍꯥꯏꯕꯗꯤ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩ ꯍꯥꯏꯗꯤ ꯄꯣꯄꯨꯂꯔ ꯒꯚꯔꯟꯃꯦꯟꯠ ꯑꯃ ꯂꯩꯇ꯭ꯔꯒꯁꯨ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯔꯨꯜꯒꯤ ꯃꯈꯥꯗ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯀꯤ ꯁꯉꯥꯏ ꯐꯦꯁꯇꯤꯚꯦꯜꯁꯤ ꯄꯥꯡꯊꯣꯛꯀꯅꯤꯅ ꯁ꯭ꯇꯣꯜ ꯁꯦꯝꯕ ꯁꯥꯕ ꯍꯧꯔꯦ ꯃꯗꯨꯗ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯂꯩꯕꯥꯛꯀꯤ ꯁꯤꯒꯨꯝꯕ ꯇꯪꯗꯨ ꯂꯩꯇꯥꯕꯗꯕ ꯐꯤꯕꯝ ꯑꯃꯈꯛ ꯂꯩꯔꯤꯕ ꯁꯤꯒꯤ ꯐꯤꯕꯝꯁꯤꯗ ꯌꯦꯡꯂꯀꯥꯟꯗ ꯍꯟꯗꯛꯀꯤ 2025ꯀꯤ ꯁꯉꯥꯏ ꯐꯦꯁꯇꯤꯚꯦꯜꯁꯤ ꯄꯥꯡꯊꯣꯛꯇꯕ ꯃꯇꯝꯗ ꯂꯩꯉꯥꯛꯀꯤ ꯍꯥꯏꯕꯗꯤ ꯇꯨꯔꯤꯁꯁꯤꯡꯅ ꯂꯥꯛꯇꯕ ꯃꯇꯝ ꯑꯗꯨꯒ ꯇꯨꯔꯤꯁꯀꯤ ꯃꯇꯥꯡꯗ ꯄꯜꯂꯒꯁꯨ ꯁꯦꯐ ꯑꯣꯏꯗꯦ ꯃꯅꯤꯄꯨꯔꯁꯤ ꯆꯠꯂꯒꯅꯨ ꯍꯥꯏꯕ ꯑꯃꯈꯛꯁꯨ ꯑꯣꯖꯥ ꯃꯃꯥꯡꯗ ꯂꯩꯈ꯭ꯔꯕꯅꯤꯀꯣ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯃꯁꯤꯒꯤ ꯐꯤꯕꯝꯁꯤꯗ ꯍꯥꯏꯔꯤꯕ ꯐꯦꯁꯇꯤꯚꯦꯜꯁꯤ ꯄꯥꯡꯊꯣꯛꯄꯗ ꯃꯁꯤꯒꯤ ꯏꯝꯄꯣꯔꯇꯦꯟꯁꯤꯒ IDPꯁꯤꯡꯁꯤꯒ ꯁꯣꯛꯂꯨꯕ ꯃꯇꯝꯁꯤꯗ ꯑꯅꯤꯁꯤꯒꯤ ꯉꯁꯥꯏꯒꯤ ꯌꯦꯡꯅꯕ ꯃꯇꯝꯗ ꯐꯦꯁꯇꯤꯚꯦꯜꯁꯦ ꯄꯥꯡꯊꯣꯛꯑꯀꯥꯟꯗ ꯇꯨꯔꯤꯁꯁꯤꯡꯗ ꯎꯠꯄꯁꯤꯅ ꯍꯦꯟꯅ ꯀꯥꯟꯅꯗꯣꯔꯤꯕ꯭ꯔꯥ IDPꯁꯤꯡꯒꯤ ꯆꯩꯅꯥꯁꯤꯅ ꯍꯦꯟꯅ ꯃꯁꯤ ꯑꯣꯖꯥ ꯁꯤ ꯑꯅꯤꯒꯤ ꯈꯜꯁꯤꯁꯨ ꯌꯦꯡꯐꯝ ꯊꯣꯛꯄ꯭ꯔꯅ ꯈꯜꯂꯤ ꯑꯗꯨꯒ ꯄꯥꯡꯊꯣꯛꯑꯒꯅ ꯃꯁꯤꯗꯒꯤ ꯂꯥꯛꯄ ꯔꯤꯚꯤꯅ꯭ꯌꯨꯁꯤꯅ ꯃꯌꯥꯝ ꯍꯦꯟꯅ ꯂꯩꯕꯥꯛꯇ ꯀꯥꯟꯅꯕ ꯁꯤ ꯌꯦꯡꯐꯝ ꯊꯣꯛꯄ꯭ꯔꯅ ꯈꯜꯂꯤ ꯑꯗꯨꯅ ꯂꯩꯔꯤꯕ ꯊꯤꯡꯉꯛꯏꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯃꯗꯤ IDPꯁꯤꯡꯒꯤ ꯌꯦꯡꯉꯨꯔꯒ ꯑꯗꯨꯒ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯔꯨꯜ ꯂꯩꯉꯥꯛꯁꯤ ꯃꯅꯨꯡꯗ ꯍꯦꯟꯅꯁꯨ ꯆꯥꯎꯅ ꯄꯥꯡꯊꯣꯛꯀꯅꯤ ꯍꯥꯏꯕꯁꯤꯗ ꯃꯁꯤꯒꯤ ꯑꯃꯥꯡ ꯑꯇꯥꯁꯤ ꯌꯦꯡꯉꯀꯥꯟꯗ ꯑꯣꯖꯥꯒꯤ ꯃꯣꯠꯇꯗꯤ ꯃꯁꯤ ꯀꯃꯥꯏꯅ ꯊꯝꯕꯤꯒꯦ ꯑꯩ ꯍꯥꯏꯖꯒꯦ ꯃꯦꯔꯤꯠ ꯗꯤꯃꯦꯔꯤꯠ ꯂꯣꯁ ꯑꯦꯟ ꯗ ꯒꯦꯟ ꯑꯃꯥꯡ ꯑꯇꯣꯡ ꯑꯩꯈꯣꯏꯒꯤ ꯀꯥꯟꯅꯕ ꯀꯥꯟꯗꯕ ꯌꯦꯡ ꯇꯥꯕ ꯊꯕꯛ ꯑꯃ ꯇꯧ ꯇꯥꯔꯒꯗꯤ ꯑꯩ ꯍꯥꯏꯖꯒꯦ ꯃꯅꯤꯄꯨꯔꯁꯦ ꯑꯩꯈꯣꯏꯒꯤ ꯄꯣꯂꯣꯒꯤ ꯁꯒꯣꯜ ꯀꯥꯡꯖꯩꯒꯤ ꯍꯧꯔꯛꯐꯝ ꯑꯃꯅꯤ ꯑꯗꯨꯅ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯅ ꯄꯨꯝꯅꯃꯛ ꯑꯩꯈꯣꯏꯒꯤ ꯄꯣꯂꯣꯁꯦ ꯃꯅꯤꯄꯨꯔꯗ ꯍꯧꯔꯛꯏ ꯍꯥꯏꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯌꯥꯝꯅ ꯂꯥꯛꯅꯤꯡꯕ ꯑꯗꯩ ꯇꯧꯕ ꯂꯩꯖꯔꯤꯕꯅꯤꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯐꯪꯉꯤꯕ ꯑꯩꯈꯣꯏꯒꯤ ꯑꯇꯥꯡꯕ ꯁꯥ ꯃꯈꯜ ꯁꯉꯥꯏ ꯍꯥꯏꯔꯤꯕꯁꯦ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯂꯩꯕꯥꯛ ꯑꯃꯠꯇꯗ ꯃꯐꯝ ꯑꯃꯗ ꯐꯪꯕ ꯉꯝꯗꯦ ꯑꯇꯥꯡꯕ ꯁꯥ ꯃꯈꯜꯁꯤꯅ ꯑꯩꯈꯣꯏꯒꯤ ꯈꯨꯗꯣꯜ ꯑꯩꯈꯣꯏ ꯂꯜ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯈꯛꯇꯗ ꯐꯪꯉꯤ ꯃꯥ ꯀꯥꯏꯗꯅ ꯂꯩ ꯀꯩꯕꯨꯜ ꯂꯝꯖꯥꯎꯒꯤ ꯑꯩꯈꯣꯏ ꯄꯣꯔꯇꯤꯡ ꯑꯩꯈꯣꯏꯒꯤ ꯑꯇꯥꯎꯕ ꯐꯨꯝꯗꯤꯒꯤ ꯃꯊꯛꯇ ꯂꯩ ꯁꯥꯟꯅꯖꯗꯅ ꯂꯩꯔꯤꯕ ꯁꯉꯥꯏꯅꯤ ꯑꯗꯨꯅ ꯁꯉꯥꯏꯒꯤꯗꯃꯛꯇ ꯐꯦꯁꯇꯤꯚꯦꯜ ꯂꯧꯔꯨꯕ ꯃꯃꯤꯡꯗ ꯄꯥꯡꯊꯣꯛꯄ ꯍꯥꯏꯕꯁꯤꯗ ꯃꯇꯝꯗ ꯃꯥꯂꯦꯝꯒꯤ ꯂꯩꯕꯥꯛꯇ ꯂꯩꯔꯤꯕ ꯇꯨꯔꯤꯁꯁꯤꯡ ꯑꯇꯩ ꯃꯌꯥꯝ ꯄꯨꯝꯅꯃꯛꯁꯤꯅ ꯃꯅꯤꯄꯨꯔꯗ ꯂꯣꯏꯅ ꯂꯥꯛꯅꯤꯡꯉꯤ ꯃꯣꯏ ꯄꯥꯔꯇꯤꯁꯤꯄꯦꯠ ꯁꯔꯨꯛ ꯌꯥꯅꯤꯡꯉꯤ ꯑꯗꯒꯤ ꯂꯣꯏꯅ ꯇꯧꯅꯤꯡꯉꯦꯕ ꯃꯁꯦ ꯁꯉꯥꯏꯅ ꯄꯤꯕ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯈꯨꯗꯣꯜ ꯑꯃꯅꯤ ꯃꯁꯤ ꯑꯩꯈꯣই ꯌꯥꯝ ꯂꯥꯏꯕꯛ ꯐꯕ ꯑꯃꯅꯦꯕ ꯑꯗꯨꯕꯨ ꯑꯩꯅ ꯁꯉꯥꯏ ꯐꯦꯁꯇꯤꯚꯦꯜ ꯍꯟꯗꯛ ꯑꯣꯏꯅ ꯄꯥꯡꯊꯣꯛꯄꯤꯒꯅꯨ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯑꯩꯅ ꯍꯥꯏꯖꯒꯦꯕ ꯀꯔꯤꯒꯨꯝꯕ ꯏꯃꯨꯡ ꯑꯃꯗ ꯑꯩꯈꯣꯏꯒꯤ ꯑꯄꯣꯛꯄ ꯃꯄꯥ ꯑꯗꯒꯤ ꯃꯆꯤꯟ ꯃꯅꯥꯎꯅꯆꯤꯡꯕ ꯑꯩꯈꯣꯏꯒꯤ ꯂꯩꯈꯤꯗꯕ ꯇꯥꯔꯗꯤ ꯑꯩꯈꯣꯏꯒꯤ ꯑꯗꯨꯒꯤ ꯀꯨꯝꯑꯣꯟ ꯐꯤꯔꯣꯏꯗꯨ ꯇꯧꯗ꯭ꯔꯤꯕ ꯐꯥꯎꯕꯗꯗꯤ ꯑꯩꯈꯣꯏꯒꯤ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕ ꯑꯣꯏꯔꯁꯨ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯅꯗꯦ ꯃꯥꯏ ꯑꯩ ꯍꯥꯏꯔꯤꯁꯦ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯅꯗꯦꯕꯀꯣ ꯑꯃ ꯍꯔꯥꯎ ꯀꯨꯝꯍꯩ ꯃꯣꯏꯒꯤ ꯇꯧꯅꯗꯦꯕꯀꯣ ꯑꯗꯨ ꯂꯣꯏꯔꯒ ꯀꯨꯝꯑꯣꯟ ꯐꯤꯔꯣꯏ ꯂꯣꯏꯔꯒ ꯃꯊꯧ ꯃꯉꯝ ꯂꯣꯏꯔꯒ ꯍꯔꯥꯎ ꯀꯨꯝꯍꯩ ꯇꯧꯋꯦꯕ ꯑꯗꯣ ꯍꯧꯖꯤꯛꯁꯤ ꯃꯅꯤꯄꯨꯔꯁꯤꯗ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯗ ꯑꯩꯈꯣꯏꯒꯤ ꯑꯋꯥꯕ ꯇꯥꯡꯂꯛꯇꯥꯏꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕ 2023ꯒꯤ ꯃꯦꯒꯤ 3ꯗꯒꯤ ꯀꯣ ꯍꯧꯔꯛꯈꯤꯕ ꯑꯗꯨꯒꯨꯝꯕ ꯏꯔꯥꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯅꯤꯄꯨꯔꯁꯦ
pura kang kong sai ra ba sa ge moi ba kai mai thau pi khra ba adu gum ba ko gi district person ko ITP sing mayam hu ji sing hom puri thoi ki ki chang ya pom no wa pu chi yam da lei ri ba adu akoi man pu hingi ba ko pur mak se ma sa gi maram nam gi la sha gi lambi ji ji jo ko sat pa ngam da na ko jo lei ri ba chubu no ba phang da lei ri adu gi la ma hi ma ching thing tam ngam da lei ri adu ma tak sian thong pi academy da chu adu ma tak sok chelak ba oi ri ba sumo ori ba ma ma jira sangai festival pangthok kani an haiba je adura ko ge adura kala hari pangthok tuingi mamang da ko ge magi amang ba tong ba ko kana ba kara da ba mayam punu kana hari manipur lai ba sia so sing mayam punu ma tai mayam punu ba kena nei ko yinge ya lam ba oina ko ge kano de ITP sing mori de ko sele ke mayam punu muk gi moi ko phem na press meet to ro ko la ma to ro ma ma pangthok pi ganu ana pangthok pi ganu matam cha de aduna dia ITP sing mayam pun bakse masa meha gi mayum da hanjindena manipur rang khunda lai tla chena han na oina aduna oina kok thade biu madura chang da masa mayam sing do aduna maram sa awana mayam tor mayam sing ko hono to biu na haije gre ba adu ge mathang da wi manipur gi achau ba ko se so sing mayam pun bakse punjele ba kokomi ne megi pau gi me pam pham ga na mayam lenga ko pau gi sing gi through media ko da khang la ga masi hadaki oina di sangai festival se bang chok pi genu ada sangai pejen bangtuk padugi sangai droba chanfam tai ma pun baksuda aku ITP sing dai pun pun baksergi masagi mayum da hanjin hanaba awana ko thade biu hai bachi hai rebo adu ki matak mane pole ba sio so sing ima sing lupa pun mana hadak sehi to biraganu an hai rebo adu bu yengu ngasi en kana hai joni ai hai jegi joni mani program ba mayam ba so outside foreign country mayam digi mayam tourist mayam dak tur bani mamang chahi da pangtok kiwa popular gambel ngi pangtok ba sagai festival du so ga ba lai ni maton mani pujal hondo urok film jam phare ha bu no da muta security person jing je security oi bi pijon mo gi dress helan da da seven dress helaga lumayam ta jaran da da samai festival ngak sim ba thawak tawri ne ba adu bu yong na mani pur je peace shanti oi re khulai pai ba ngak sen tong dre hai bu do foreigner ram da ut ne ba adu nga si thi adu hek thang da ba chahi mathang da di kangkung sai re langa popular gambel ma lai nei na masagi lo no meang ki puchil lan thunga na gi home pai ba ko ha adigi dum pai ba finance pai ba chief minister ori ba meang pun ba moi mamang da ngak pun gam da gi kang ko mu sai na le re ba adugi mahi du na ngasi manipur se meang ITP meang ma kap to na ko to na sing ni puni thoi he na ko gi le re mai manipur meang pun ma kor khajil da ba ko gi opal je lam da phajil ga tham ga le re me be gi human right fundamental right ki right meang pun mat le re ba aro shi ori phe masida ko gi ori phe me sangai phe ben je bakjuk piganu akoi hai bne ba mayam hai ri se hai bi ai na su ko cha de ai de te nei ne bu ha je re gi de manipur le festival of le lo festival hai ne haro ko mi pareng ling le ri ne ba mi be gi haro ko yam le he mang ne hai ri ne go adu haro ko me se ko ya kana na saru ga da parsi tong de ba le ye ba lo ne ja ning ye ba lo ne ja ning ye ba adu oi ga su ga sa gi ho ji matang sa de hai bache magi apopa palem duna pathu duna palem duna he ngai bena khutha do gi su ko lai ba kasi sida heng khangni ga pham na lai ba adu matam dura ai gi sumang du da ai lila ta gudra ba sa sa hayan na gadra ba hai ba am lai ba mafam amadi matam hai bachi thabak to bu gi matam da am lai ba ko ai mafam tam sabra he merit di merit losan di gen khalu ko hai bisi akuna ai festival jana akpi dori hano miyam hai bane ba miyam saruk ja bidra miyam boycott toru bu ba festival du kari kana doino miyam sa bidra antrodon waya na miyam sa khang bidra ba jeng bidra ba phajaba ga do phajal bu kari kadari no bahri legi ba abung bari do tabi dibe se chalu bu kari kadari hai ri jana sha adra miyam support toru roi miyam to bigro hai ba festival do pakchok kani hai taraga di karam ba miyam la ga adra sa ga festival du yenjuri beno karaba kamai produktori beno hai ba ma lei re ba ado masi hu kanada tai je pyar government popular government lei ri ko popular government je chu miyam gi kholau je chum kholau ni miyam ga ko government ga matam chun mak da adana lenga to chamin da na to na trak ja pab lenga oi roi miyam na amada lenga amada gal of difference chekpan na khar ga lei bu film da lei tara ga di lei roi hem ne ba sarkar lei chu miyam to na tra ne miyam nei to du lenga ding buli lei bra ne ni thuk palin ge lenga ge ne ba adu kari gi ro lenga to na miyam ga phajana chamin na hona ga dabni miyam gi kholau do ishor kholau na ta ga dabni miyam rak tikle bak thugai na ba ain kai thugai mai prop to lenga na ain leidi am le na adu ain no tung na wayan ga dabni ko adu ja ji khang ga do ne ba adagi
미기 동안 신품싱 아테이 뿌럼 가이르 매아무 라가 요크 피게다니 반보 또 피게다니 거 수마이나 떠오르가 나 거기 조카라가 떠오르가 부르가 sakru paleba ama hai yu weraga sakru character ka doi ne ba ado akhoi ki di miyam yuna laung lau jo tong tong jo akhoi tongni hai rom da satrak pa sangai festival da mo da 10 days ni ta pangtu da hapta kangji bung da sem saba haure mahal mi kanai mang da miyam mang da adu bhai aina thing khaba akhoi matam digi la lu kharan jo khoi gi moi ko tong ne hare moi oi lai moi su moi yang je pun to ri ko maya pun mo su ko ti akhoi ma chi boi ko tong ni ha akhoi press ta press release na thok tara hai ma si lepal leitri ba adu na di madu miyam ga lenga ka puksen khojen mana na to ina chamin na dra ba pakso bin ba thabak ga do ka jang bin so pha thabak ti oi do go man ti adu na miyam ge miyam na pa ma su kari no miyam kholau kari no khan bi ga dabani adu ga ai hai jabu ni khoi ye sahi amada khoi ye apok pa pa ai lai ga ba ma pa ku mon piro he sondri bauda loi di bauda akhoi ma cham su ningon do hiang ge ni pamba ningon sa ko duna machin mok pa bor pina dana adu to mo de ba adu hujik se akhoi ye bar la ngar khabon ban ku lai ba mla ma mi khang der ba wi mo gi mamang de ni mi ko la sara oi na khoi no lai di se mo lai na la ga ka sem ya ba ge mla ma sing de he tong so lai ba अरे सभी ना पीर बस हो मुझे मुझे खाऊं गंदरो लेकिन अक्षय मंगम तो ना अकोई की नहीं ना मरकता कहीं नंतंग थच्चे के वजह मसीह को अकोई की हाइडी कोकोमी ने सुथिंगी अदगी तोंगान बलुप सिंग ने सुथिंगनी हाइबदी हाइबदी दुमपु पांगथोकनी हाइदना स्टॉल से सेम हौरबनी ना अकोई मजी मपुंग फानी फारोई से मियाम की खुत्तम लेदुइनी हाइबदी जा हाइडी अकोई सी थिंगगसु हाइडी इवन हंदक प्राइम मिनिस्टर नरेंद्र मोदी लांबदा मियामना बीजेपी की लेंगाक से पामद्रे मसी मागी लाकपा मतमदा अटेंड तौररोइसी हारगसु दुमक मी से तिनदबदी ओइगिदे दुम मी से तिनबदी तिनगीबा अदु तोंगान बा कमेंदी फोंदोरकी अदुमक पु स्टॉल से साबो हौरबनी न ओजा हजिकसी कोकोमीना थिंगलगसु तोंगान बा लुपतगी थिंगलगसु मियामना मसी टिकेट कप्तना अदुमक येंगबा लाक्तना मपुंग फानी फारोई से हौरकान खाजा सिमा लेरे अदुदगी स्टॉल हांगी सिंगसिदा आईडीपी सिंगी मरक्ता करिगुंबा स्टॉल सी मोई फंबा यावरमलगसु मसीगी चपचाबा आईडीपी सिंगी मरक्तगी कनागुंबा अमता स्टॉल फंबा यारो हाइबगी अथिंगबा लेगरब्रा कमाइन तौबजानो हाइबसिमसु ओजा सिमसु अमुक खननिंगाई ओइब्राना खल्ले होय अदुगा फनियामना कोकोमीना थिंगसु अदगी ओजा होइना लावरसु चटकदबा येंगबा चटकदबा मपुंग फानगदबा खोगी लैरिबा कम्युनिटी तोंगान तारिबा फुरुपसिंगना मपुंग फालगदी दुम लेंगाकना सिल्लिबसे मखोइना पामलिबसे चप चाना दुम थोकदोइनेबा अदुना मपुंग फालोय हारगदी चप मानना अखोइ चलरोइसी हारगदी लेंगाकना फनियामना सिंजरगसु चत्रगदी मपुंगदु फाद्रेदना ओजा अदुबु आइगी मोतदी फनियामना थिंगगसु अखोइजी यूनिटी ओइदबगी अचौबा ममी मदी दुम ताबनिना मसीसु दुम आइदी मीजे दुम चाना चिकना चाइना ngамदना दुम तिनगिगद्रा हाबगी कैनोसु दुम लाइयोजा कैनोने आई हाइजगे अखोइगेने फजना चानिंगना चाबा हाइबा मा नमदना ने नंग चादबा यादे थबक तौदे दे पिजबा मा अदि लेगनी मणिपुर मियाना वारी से कैनो वारी से को आई हाइजनी पेंडेमिक अखोइगी कोविड-19 gi वारे अदु मतों ने तौबदा मसागी मरमदा अनि सुबह सैत्र खुंताकपदो थोपा मानना हुजुक लेरिबनी मियाम ने खंगने हराउंदो नुवाइंदबा कोई कनापता लेबनते अदे हाइबिलगनी प्राइम मिनिस्टर नरेंद्र मोदी ना गसी भोगना मणिपुर थोइबल लालाचे लुसन पर होने बिदे मणिपुर की सीरीबा नाखरे मैम पर मिया थाले बजे अदो अवाबा खुंदोक बिरक्ते हाइना मासी साउद्र माइ बोय को तोबि फिल्म मणिपुर मियाम लेरे हाइदरिनी अदु हदक प्राइम मिनिस्टर मणिपुर लागबो तमनदी माबो ओगदबा मियामना कांगलाल सोन तिल्ली हाइबनेबा अदु तिल्लीबा मियाम दो अखोई मियाम के मत के कमोडिटी लेबो योन बा याबा यावेबा माइ एमएलए ममना माइ बस थादो अगा लगाइदा नंग सिदी अदो यावदिया दे लुपा चामगा दे गिरि चिंग यावरो पिगनी हाइबिना मियाम दो दिमी के कमो अखोई के कनो बिलो पॉवर्टी लाइन की मखा दे लेरमी दो हाइदे लाइन पंखे मखा लेरमेबा लुपा याखै जो फंगबा लुपा चाम फंगो दे चलुबु यायेना सुबैना मणिपुर की मियाम से साना बा याबगी फिल्म दे लेरमने मी मोती मतम लेरि सिदी पोती मतम दा कोई लेरि सिदी आइजन बोतल ओहेंद्री युनेबा अदु गिदी मणिपुर जो हान प्राइम से लाख तिंग जीवो मणिपुर में लाख कुंथा लेबा लिसिंग 35 फादे 35 मुदने लाख कुंथा तो 35 दु येंगोदरा माइनोरिटी प्रजा खने जो को तोनेबा अदु चिंग गी अने मावांग लेनी
ꯎꯄꯥꯟ ꯑꯅꯦꯝ ꯑꯋꯥꯡꯕ ꯂꯩꯒꯅꯤ ꯑꯐꯕꯗ ꯂꯩꯒꯅꯤ ꯃꯤꯌꯥꯝ ꯃꯔꯛꯁꯤꯗꯒꯤ ꯑꯩꯈꯣꯏ ꯂꯩꯕ ꯌꯥꯕ ꯄꯤꯖ ꯄꯤꯖ ꯇꯧꯔ ꯍꯔꯥꯎ ꯌꯥꯕ ꯑꯆꯧꯁꯥꯡꯒꯤ ꯐꯤꯒꯥꯎꯗ ꯂꯨꯃꯥꯟꯗꯧꯅ ꯅꯞꯆꯠꯄꯗ ꯍꯥꯞꯆꯤꯟꯕ ꯌꯥꯕꯁꯨ ꯌꯥꯎꯅꯤ ꯃꯣꯏ ꯈꯔꯗꯨꯅꯗꯤ ꯑꯗꯨꯝ ꯇꯤꯟꯒꯤꯔ ꯍꯧꯗꯣꯛꯄ ꯌꯥꯏꯑꯕ ꯑꯗꯨꯅꯗꯤ ꯃꯄꯨꯡ ꯐꯥꯕ ꯐꯦꯁꯇꯤꯚꯦꯜ ꯑꯃ ꯃꯄꯨꯡ ꯐꯥꯕ ꯑꯣꯏꯔꯣꯏ ꯑꯗꯨꯗꯒꯤ ꯐꯪꯍꯧꯗꯧꯕ ꯃꯌꯥꯝ ꯀꯥꯟꯅꯕ ꯃꯌꯥꯝ ꯏꯟꯀꯝ ꯇꯧꯗꯧꯕ ꯃꯌꯥꯝ ꯑꯃ ꯑꯗꯨꯒꯁꯨ ꯇꯧꯔ ꯍꯥꯏꯕꯒꯤ ꯋꯥꯅꯤꯗ ꯍꯥꯏꯕꯗꯤ ꯄꯥꯡꯊꯣꯛꯄ ꯐꯥꯎꯗꯤ ꯀꯩꯅꯣ ꯄꯥꯡꯊꯣꯛꯄ ꯌꯥꯏꯅ ꯀꯩꯗꯧꯕꯗ ꯄꯥꯡꯊꯣꯛꯄ ꯂꯩꯉꯥꯛꯅꯤ ꯄꯥꯡꯊꯣꯛꯄ ꯌꯥꯏꯑꯕ ꯑꯗꯨꯅ ꯑꯗꯨꯝ ꯋꯥꯈꯜ ꯇꯥꯗꯕ ꯃꯌꯥꯝ ꯑꯃ ꯂꯩꯔꯒ ꯌꯦꯡꯍꯟꯕ ꯌꯥꯕ ꯑꯃ ꯍꯧꯖꯤꯛ MLA ꯑꯃꯒꯤ ꯃꯌꯨꯝꯗ MLA ꯑꯗꯨꯒꯤ ꯐꯩ ꯐꯠꯇꯦ ꯍꯥꯏꯅ ꯍꯦꯛꯇ ꯃꯌꯥꯝꯒꯤ ꯍꯦꯛꯇ ꯃꯤꯈꯜ ꯄꯥꯡꯊꯣꯛꯄ ꯃꯇꯝꯗ MLA ꯐꯩ ꯍꯥꯏꯕ ꯃꯤꯅ ꯃꯥꯒꯤ ꯁꯨꯃꯥꯡ ꯄꯥꯡꯊꯣꯛꯄꯗꯣ ꯃꯁꯤꯡ ꯍꯦꯛꯇ ꯌꯥꯝꯕ ꯍꯦꯜꯂꯦ ꯀꯔꯤꯅꯣ ꯍꯥꯏꯕꯗꯤ ꯑꯗꯨ ꯂꯥꯛꯏꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯇꯣ ꯄꯩꯁꯥ ꯄꯤꯌꯦꯕ ꯑꯌꯥꯝꯕꯅ ꯁꯦ ꯄꯩꯁꯥ ꯄꯤꯌꯦꯕꯁꯦ ꯄꯩꯁꯥ ꯄꯤ ꯑꯗꯨꯝ ꯚꯣꯠꯇ ꯊꯥꯗꯕ ꯄꯩꯁꯥ ꯃꯌꯥꯝꯗꯣ ꯚꯣꯠ ꯃꯤꯔꯝꯕꯨ ꯀꯩꯅꯣ ꯄꯩꯁꯥ ꯄꯤꯔꯒ ꯊꯥꯗꯧ ꯍꯥꯏꯕꯁꯤ ꯂꯩꯕ꯭ꯔꯥꯕ ꯑꯗꯣ ꯃꯣꯏ ꯃꯅꯤꯄꯨꯔꯗꯗꯤ ꯂꯣꯏ ꯇꯝꯕꯤꯒꯗꯅ ꯑꯥꯏꯗꯦꯟ ꯐ꯭ꯔꯤꯗꯝ ꯑꯣꯏꯕ ꯚꯣꯇꯔꯗꯨ ꯑꯣꯏꯗ꯭ꯔꯦꯕ ꯑꯗꯨꯅ ꯐꯠꯇꯕ ꯃꯤꯔꯝ ꯃꯌꯥꯝ ꯑꯃ ꯈꯜꯂꯨꯕꯗꯒꯤ ꯑꯩꯈꯣꯏ ꯉꯁꯤ ꯋꯥꯔꯤꯕꯅꯤ ꯍꯥꯏꯕꯅꯤ ꯑꯗꯨꯅ ꯃꯥꯅ ꯑꯩꯈꯣꯏꯒꯤ CSO ꯍꯥꯏꯕ ꯍꯥꯏꯁꯤ ꯑꯩꯈꯣꯏ ꯁꯤꯚꯤꯜ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯃꯌꯥꯝ ꯍꯥꯏꯁꯦ ꯂꯩꯕꯥꯛꯇꯨꯒꯤ ꯃꯌꯥꯝꯃꯛꯇꯒꯤ ꯁꯦꯝꯃꯛꯏꯕꯅꯤ ꯑꯗꯨꯒꯨꯝꯕ ꯆꯥꯎꯔꯕ ꯀꯣꯀꯣꯃꯤꯅ ꯁꯦꯝꯃꯛꯏꯅꯤꯀꯣ ꯑꯗꯨ ꯃꯊꯛ ꯌꯥꯎꯔꯤꯅꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛꯇ ꯁꯤ ꯇꯧꯕꯤꯒꯅꯨ ITP ꯃꯌꯥꯝꯅ ꯇꯧꯕꯤꯒꯅꯨ ITPꯒꯤ ꯏꯁꯇꯣꯜ ꯍꯥꯡꯕꯗ ꯃꯣꯏ ꯐꯤ ꯂꯧꯔꯦ ꯍꯥꯏꯔꯤ ꯏꯁꯇꯣꯜ ꯑꯅꯤ ꯍꯥꯡꯉꯤ ꯂꯧꯊꯣꯛꯈ꯭ꯔꯦ ꯃꯔꯤ ꯂꯩꯕ ꯏꯟꯗꯁꯇ꯭ꯔꯤꯒꯤ ꯃꯣꯏꯒꯤ ꯀꯃꯔꯁꯤꯌꯦꯜ ꯏꯟꯗꯁꯇ꯭ꯔꯤꯒꯤ ꯃꯣꯏꯅ ꯂꯧꯊꯣꯛꯈ꯭ꯔꯦꯕ ꯁꯤꯅꯤ ꯑꯗ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯀꯩꯅꯣꯗ ꯑꯩꯈꯣꯏ ꯀꯩꯅꯣꯗ ꯃꯥꯒꯤ ꯄꯤꯗꯅ ꯑꯣꯟꯂꯥꯏꯟꯗ ꯑꯗꯨꯒꯤ ꯃꯤꯡ ꯆꯟꯕ ꯑꯗꯨ ꯌꯥꯅꯤ ꯑꯗꯨ ꯇꯧꯒꯅꯤꯅ ꯄꯩꯁꯥꯗꯨꯒ ꯂꯧꯊꯣꯛꯈ꯭ꯔꯦꯕꯀꯣ ꯑꯗꯨ ꯍꯧꯖꯤꯛ ꯀꯌꯥꯝ ꯂꯥꯛꯑꯝꯃꯤ ꯀꯌꯥꯝ ꯂꯥꯛꯑꯝꯃꯣꯏ ꯑꯗꯨꯗꯤ ꯑꯗꯨ ꯈꯪꯒꯅꯤ ꯑꯗꯣ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯅ ꯍꯥꯏꯖꯔꯤꯕꯗꯤ ꯑꯩ ꯍꯥꯏꯖꯕꯗꯣ ꯍꯔꯥꯎ ꯀꯨꯝꯍꯩ ꯅꯨꯡꯉꯥꯏ ꯇꯌꯥꯝꯅ ꯄꯥꯡꯊꯣꯛꯄ ꯍꯥꯏꯁꯦ ꯀꯅꯥꯝꯇ ꯄꯥꯝꯅꯤꯡꯉꯥꯏ ꯂꯩꯇꯦ ꯑꯗꯣ ꯍꯔꯥꯎ ꯀꯨꯝꯍꯩ ꯇꯧꯒꯅꯤ ꯍꯥꯏꯔꯒꯗꯤ ꯇꯧꯕꯤꯒꯅꯨ ꯑꯗꯨ ꯃꯇꯝ ꯆꯥꯗꯦ ꯁꯤ ꯁꯣꯝꯗ ꯍꯥꯟꯅ ꯑꯋꯥꯕꯗ ꯍꯥꯟꯅ ꯂꯣꯏꯁꯤꯜꯂꯒ ꯍꯔꯥꯎ ꯀꯨꯝꯍꯩ ꯇꯧꯁꯤ ꯍꯥꯏꯕꯁꯦ ꯃꯌꯥꯝꯅ ꯍꯥꯏꯔꯛꯈ꯭ꯔꯕꯅꯤꯅ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯑꯅꯤꯗꯨꯒꯤ ꯃꯔꯛꯇ ꯃꯨꯛꯅꯕ ꯑꯃ ꯊꯣꯛꯑꯦ ꯃꯨꯛꯅꯕꯗꯨꯗꯤ ꯍꯌꯦꯡ ꯁꯉꯥꯏ ꯐꯦꯁꯇꯤꯚꯦꯜꯗꯨꯗꯤ ꯂꯥꯛꯀꯅꯤ ꯈꯔꯕꯨꯗꯤ ꯑꯩ ꯂꯥꯛꯀꯅꯤ ꯑꯉꯥꯎꯕꯁꯨ ꯑꯐꯩꯁꯨ ꯂꯩ ꯋꯥꯈꯜ ꯇꯥꯕ ꯂꯩ ꯂꯩꯔ ꯌꯥꯕ ꯃꯤꯅꯁꯨ ꯂꯩ ꯃꯁꯥꯁꯤ ꯃꯤꯅꯦ ꯀꯧꯖꯔꯕ ꯑꯗꯨ ꯂꯩꯔꯒ ꯄꯤꯖ ꯇꯧꯔꯒ ꯑꯗꯨꯝ ꯁꯤꯖꯤꯟꯅ ꯌꯥꯕ ꯃꯤꯅꯦ ꯃꯁꯤꯡ ꯌꯥꯝꯃꯁꯨ ꯑꯗꯨꯝ ꯂꯩꯌꯦꯕ ꯑꯗꯨꯗꯤ ꯑꯗꯨꯝ ꯂꯥꯛꯀꯅꯤ ꯑꯗꯨꯒ ꯇꯧꯕꯗꯤ ꯐꯦꯁꯇꯤꯚꯦꯜꯗꯨꯒꯤ ꯑꯥꯔꯊ ꯊꯣꯛꯇꯅ ꯃꯥꯒꯤ ꯀꯥꯟꯅꯕ ꯇꯧꯗꯅ ꯑꯗꯨꯗꯤ ꯐꯪꯉꯔꯣꯏ ꯑꯗꯨꯅ ꯂꯩꯉꯥꯛ ꯑꯃꯁꯨꯡ ꯑꯩꯈꯣꯏꯒꯤ ꯃꯤꯌꯥꯝ ꯑꯅꯤꯒꯤ ꯃꯔꯛꯇ ꯁꯥꯡꯅ ꯃꯨꯛꯅꯕꯗꯤ ꯑꯗꯨꯝ ꯂꯩꯍꯧꯔꯒꯅꯤ ꯑꯗꯣ ꯂꯩꯉꯥꯛ ꯂꯩꯔꯤꯁꯦ ꯃꯤꯌꯥꯝ ꯌꯥꯏꯐꯔꯤꯗꯃꯛꯇ ꯇꯧꯕꯅꯤ ꯃꯨꯛꯅꯅꯕ ꯂꯩꯕ ꯅꯠꯇꯦ ꯃꯨꯛꯅꯅꯕꯒꯤ ꯂꯝꯕꯤꯁꯨ ꯁꯦꯝꯕꯤꯒꯅꯨ 하이브시나 인 담배능이지. Okay. Thank you very much. 자들기 거기 MPSC기 아직 톡리버 거기 question paper onana yensilakpagi matangsida tholagibasi 거기 MPSC기 men exam기 question paper onana pirak padagi charangna bathokre exam yeithokre lakador bitangkuni thoida pangthokani hairi ko MPSC기 maikaidagi asoiba laikhide Securate printing press na soirakpani haidana controller na phongdoragli ozadumappu masi yam chawgraba exam amakhakni asuk chawgraba exam amada securate printing press na soirakpani hariba si controller na thameba wafam jakin tang oza masi contradictory oiba male habadi question ama set taraba matungda si yare na heta print tawbana teboza rechecking taurini scrutiny taurini re-evaluate taurakanda number yare harakanda haidi school lamagi exam gi bok sumaina pangthui baneba adu betari MPSC gi asuk chawgraba exam amagi da masi printing mistake ni print high press na soirak pani harisi oza masi haire iba wapam statement je tabda gitang chana phataba makhak masina maram oirakanda candidate singi career si manghanaba MPSC na haidi problem thohange yamna tholabra haiba wahang phawba candidate sing hangnaragli sigi matangdadi ozagi mo kari kamai thani sorry look ai khumjege engana hangbiri be cha choba isuni garang thonyo thodok pamda haitare ko akogi MPSC na koi lawba koi Manipur Civil Service koi combined exam competition je sigi mains akogi written exam garang 2022 gi sida Saturday. Adana exam she ay pung apandagi na ako gi baro bhauni amana adigi amana kanudi pung ama makai dagi na mari makai bhauni ko yalam bai sina ako gi general stage 3 adigi ani subu general stage 4 dem adu exam ama she conduct to wa hai shi examination controller ko mari lena pun bong noi legani ani magi question semba nam thu oba ma pun to ko gi exam dugi magi chana ba sabi tawdoi ni adu pun mak se yam phajana sport li yam phajana thak tawi tawde habiti ngarang gi migi nungjin da thok da ba ko gi exam gi question duna ayuk te oina jenchale hai taraga di karino si karino habiti masida kamaina tam irang da tawribra
ꯑꯩꯈꯣꯏ ꯑꯩꯈꯣꯏ ꯄꯪꯇꯧ ꯇꯧꯁꯟꯕ ꯌꯥꯕ ꯑꯗꯒꯤ ꯄꯪꯄꯤ ꯄꯤꯖꯩ ꯍꯨꯁꯨ ꯄꯤꯖ ꯌꯥꯕ ꯁꯤꯒꯨꯝꯕ ꯇꯧꯕꯤꯔꯦ ꯑꯗꯨꯒꯤꯗꯪ ꯃꯣꯏꯅ ꯑꯦꯛꯖꯥꯃꯤꯅꯦꯁꯟ ꯀꯟꯇ꯭ꯔꯣꯜ ꯂꯩꯔꯒ ꯀꯟꯇꯛ ꯇꯧꯅꯕ ꯃꯣꯏ ꯁꯦꯝꯃꯒ ꯂꯩꯔꯦꯕ ꯑꯗꯨꯃꯛꯇ ꯑꯩꯅꯁꯨ ꯄꯟꯖꯗꯕ ꯑꯃꯅ ꯍꯥꯏꯁꯦ ꯃꯅꯤꯄꯨꯔꯁꯦ ꯑꯩꯈꯣꯏꯒꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯃꯇꯤꯛ ꯆꯥꯅ ꯍꯩꯔꯕ ꯑꯣꯏꯔꯀꯥꯟꯗ ꯊꯕꯛ ꯐꯪꯗꯗꯅ ꯑꯩꯈꯣꯏꯒꯤ ꯑꯦꯝꯄ꯭ꯂꯣꯏꯃꯦꯟ ꯑꯦꯛꯁꯆꯦꯟꯖꯗ ꯃꯤꯡ ꯆꯠꯂꯒ ꯃꯤ ꯂꯥꯛ 14-5ꯒꯤ ꯃꯊꯛꯇ ꯍꯦꯟꯅ ꯂꯩꯔꯕ ꯃꯤꯅꯦꯕ ꯉꯥꯎꯆꯠꯅ ꯂꯩꯔꯕꯅꯦꯕ ꯑꯗꯨꯃꯥꯏꯅ ꯁꯤ ꯑꯦꯄꯤꯑꯦꯁꯁꯤꯅ ꯂꯧꯔꯤꯕ ꯁꯨꯃꯥꯏꯅ ꯁꯤ ꯑꯦꯛꯖꯥꯝꯁꯤꯗꯀꯣ ꯊꯥꯔꯒꯅꯀꯣ ꯃꯁꯥꯒꯤ ꯆꯥꯅꯕ ꯆꯪꯗꯧꯕ ꯃꯌꯥꯝ ꯄꯨꯟꯅ ꯑꯉꯥꯡ ꯑꯗꯒꯤ ꯅꯍꯥꯔꯣꯟ ꯃꯌꯥꯝ ꯁꯨꯃꯥꯏꯅ ꯄꯨꯝꯅꯃꯛꯁꯦ ꯑꯩꯈꯣꯏꯒꯤ ꯂꯥꯟꯅ ꯑꯩꯈꯣꯏꯒꯤ ꯅꯤꯡꯕ ꯀꯥꯏꯕꯒꯤ ꯑꯃ ꯑꯣꯏꯗꯣꯔꯤꯑꯕ ꯄꯩꯈꯥ ꯍꯧꯔꯛꯄ ꯃꯇꯝꯒꯤ ꯃꯤꯒꯤ ꯀꯦꯟꯗꯤꯗꯦꯠ ꯃꯌꯥꯝꯅ ꯐꯝꯃꯦ ꯑꯗꯒꯤ ꯑꯦꯛꯖꯥꯃꯤꯅꯦꯁꯟ ꯀꯟꯇ꯭ꯔꯣꯂꯔ ꯑꯗꯒꯤ ꯃꯌꯥꯝ ꯇꯤꯟ ꯇꯧꯗꯣꯔꯤꯕ ꯃꯌꯥꯝꯗꯨꯅ ꯃꯥꯒꯤ ꯆꯥꯅꯕ ꯁꯕꯖꯦꯛꯇꯨꯗ ꯂꯧꯊꯣꯛꯑꯀꯥꯟꯗ ꯃꯌꯥꯝꯅ ꯀꯣꯏꯁꯟ ꯆꯦꯟꯗꯣꯏꯅꯦꯕ ꯑꯗꯨꯗꯨꯅ ꯅꯨꯡꯊꯤꯟꯒꯤꯗ ꯑꯦꯛꯇ ꯆꯦꯟꯁꯜꯂꯦ ꯍꯥꯏꯔꯒꯗꯤ ꯀꯔꯤꯅꯣꯕ ꯀꯃꯥꯏꯅ ꯍꯧꯇꯨꯕꯩ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣꯕ ꯑꯩꯗꯤ ꯏꯔꯥꯡꯂꯣ ꯁꯤꯕꯣ ꯄꯔꯤꯈꯥꯁꯤꯕꯣ ꯏꯔꯥꯡꯂꯕ ꯑꯩꯗꯤ ꯍꯥꯏꯗꯤ ꯄꯪꯇꯧ ꯇꯧꯁꯟꯕ ꯌꯥꯕ꯭ꯔꯕ ꯄꯪꯄꯤꯗ ꯄꯤꯊꯛ ꯇꯧ ꯌꯥꯕ꯭ꯔꯕ ꯑꯆꯥꯎꯇꯤ ꯃꯌꯥꯝ ꯑꯃ ꯑꯗꯨꯗꯤ ꯃꯣꯏꯗ ꯌꯥꯝ ꯆꯥꯎ ꯁꯣꯏꯔꯦ ꯍꯥꯏꯕ ꯋꯥꯗꯅꯦꯕ ꯑꯗꯨ ꯃꯁꯤꯗꯤ ꯌꯥꯝ ꯆꯨꯝꯗꯕꯅꯤ ꯑꯗꯨꯅ ꯉꯔꯥꯡ ꯀꯅꯥꯒꯤ APSCꯒꯤ ꯃꯃꯥꯡꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯋꯥ ꯂꯥꯎꯕ ꯃꯤ ꯃꯌꯥꯝꯗꯣ ꯄ꯭ꯔꯤꯊꯤꯕꯤ ꯂꯩꯕꯥꯛ ꯃꯌꯥꯝꯗꯣ ꯂꯣꯏ ꯂꯣꯏꯈ꯭ꯔꯦꯕ ꯑꯗꯨꯅꯤ ꯃꯅꯤꯄꯨꯔ ꯑꯩ ꯍꯥꯏꯁꯤꯅꯤ ꯃꯅꯤꯄꯨꯔꯗ ꯑꯩꯈꯣꯏꯒꯤ ꯑꯟꯐ꯭ꯔꯦꯁꯃꯦꯟ ꯅꯣꯠ ꯇꯧꯕ ꯁꯤꯖꯤꯟꯅꯕ ꯃꯌꯥꯝ ꯑꯃ ꯑꯗꯒꯤ ꯅꯣꯠ ꯂꯪꯁꯤꯟꯕ ꯃꯌꯥꯝ ꯑꯃ ꯑꯗꯒꯤ ꯑꯃ ꯇꯧꯕ ꯃꯌꯥꯝ ꯑꯃ ꯃꯍꯨꯠ ꯊꯥꯔꯒ ꯄꯩꯈꯥ ꯊꯥꯔꯝꯕ ꯃꯌꯥꯝ ꯑꯃ ꯐꯥꯗꯅ ꯄꯔꯤꯈꯥꯒꯤ ꯑꯦꯛꯖꯥꯃꯤꯅꯦꯁꯟ ꯇꯥꯔꯤꯕ ꯁꯦꯟꯇꯔꯒꯤ ꯑꯀꯣꯏꯕꯗ 144 ꯖꯥꯔꯤꯗ ꯊꯝꯕꯤꯔꯝꯃꯤꯗꯅ ꯁꯤ ꯄ꯭ꯔꯤꯊꯤꯕꯤ ꯂꯩꯕꯥꯛꯇ ꯇꯧꯕꯗ ꯑꯃꯇ ꯌꯥꯎꯗꯕꯅꯦꯕ ꯁꯤꯒꯤ ꯐꯤꯕꯝꯗ ꯇꯧꯔꯒ APSCꯅ ꯂꯧꯕ ꯁꯤꯒꯤ ꯃꯤꯒꯤ ꯃꯅꯤꯄꯨꯔ ꯁꯤꯚꯤꯜ ꯁꯥꯔꯚꯤꯁꯀ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯒꯤ ꯀꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯀꯝꯄꯤꯇꯤꯁꯟꯁꯤꯗꯕꯨ ꯁꯨꯃꯥꯏꯅ ꯁꯣꯏꯍꯟꯕ ꯍꯥꯏꯕꯁꯦ ꯃꯁꯤ ꯌꯥꯝꯅ ꯆꯨꯝꯗꯕꯅꯤ ꯑꯗꯨꯅ ꯃꯁꯤꯒꯤ ꯃꯔꯛꯇ ꯑꯩꯈꯣꯏ ꯊꯣꯔꯣꯂꯤ ꯑꯗꯨ ꯑꯦꯛꯖꯥꯝꯗꯨꯕꯨꯗꯤ 22ꯗꯀꯣ ꯅꯕꯦꯝꯕꯔ 22ꯗ ꯄꯣꯁꯄꯣꯟ ꯇꯧꯈ꯭ꯔꯦ ꯑꯗꯨꯅ ꯍꯦꯟꯅ ꯁꯣꯏꯍꯜꯂꯤꯕꯗꯤ ꯑꯗꯨꯅ ꯍꯦꯟꯅ ꯋꯥꯍꯜꯂꯤꯕꯗꯤ ꯂꯥꯡꯇꯛꯅꯕ ꯑꯗ ꯑꯃ ꯇꯧꯕ ꯃꯌꯥꯝ ꯑꯃ ꯇꯧꯖꯔꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯇꯨꯒꯤ ꯀꯦꯟꯗꯤꯗꯦꯠ ꯑꯣꯏꯔꯤꯕꯁꯤꯡꯗꯨꯅꯦꯕ ꯉꯔꯥꯡ ꯃꯣꯏꯅ ꯏꯒꯦ ꯂꯥꯛꯆ ꯈꯨꯝꯒꯦ ꯂꯥꯛꯆꯕꯗꯣ ꯑꯃꯗ ꯀꯣꯏꯁꯟꯗꯨ ꯂꯤꯛ ꯑꯣꯏꯔꯦꯅ ꯑꯗꯨꯒꯨꯝ ꯁꯦꯝꯃꯅꯤꯗꯅ ꯑꯩ ꯍꯧꯒꯠꯂꯝꯅꯤꯗꯅ ꯑꯗꯨꯕꯨꯗꯤ ꯑꯐꯕ ꯑꯣꯏꯔꯒꯗꯤ ꯁꯥꯇ꯭ꯔ ꯑꯣꯏꯔꯒꯗꯤ ꯑꯅꯤꯃꯛ ꯂꯣꯏꯅꯃꯛ ꯑꯗꯨꯝ ꯇꯧꯒꯅꯤ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯃꯣꯏꯒꯤ ꯋꯥꯈꯜꯗꯗꯤ ꯈꯔ ꯂꯥꯡꯇꯛꯅꯕ ꯈꯣꯠꯂꯣ ꯂꯩꯇꯥꯔꯅ ꯄꯣꯛꯍꯜꯂꯤꯗꯅ ꯑꯗꯨꯅ ꯃꯁꯦ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯄꯤꯌꯥ ꯂꯩꯉꯥꯛꯁꯤꯒꯤ ꯃꯅꯨꯡꯗ ꯄꯥꯡꯊꯣꯛꯄꯀꯣ ꯁꯨꯝꯕ ꯑꯩꯈꯣꯏꯒꯤ ꯑꯦꯛꯖꯥꯝ ꯑꯃ ꯑꯣꯏꯕ ꯈꯣꯠꯄꯅꯤꯅ ꯑꯁꯤꯗ ꯀꯣꯏꯁꯟꯁꯦ ꯑꯣꯟꯅ ꯇꯩꯅ ꯌꯦꯟꯊꯣꯛ ꯈꯣꯠꯄ ꯇꯧꯔꯨꯕ ꯄꯣꯁꯄꯣꯟ ꯇꯧꯅꯔꯤꯕ ꯃꯁꯤ ꯌꯥꯝ ꯐꯠꯇꯕꯅꯤ ꯑꯗꯨꯅ ꯃꯁꯤ ꯂꯩꯅꯕ ꯀꯃꯤꯇꯤ ꯑꯃ ꯇꯧꯔꯒꯅꯦ ꯑꯦꯛꯖꯥꯃꯤꯅꯦꯁꯟ ꯀꯟꯇ꯭ꯔꯣꯜꯗꯒꯤ ꯍꯧꯔ ꯂꯣꯏ ꯇꯧꯔꯒ ꯃꯁꯤ ꯐꯖꯅ ꯀꯃꯤꯇꯤ ꯌꯦꯡꯁꯤꯜꯂꯒꯅꯦ ꯃꯁꯤ ꯆꯦꯟꯅꯕ ꯃꯤꯁꯤꯡꯗꯣ ꯃꯗꯨ ꯑꯥꯏꯟꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏꯒꯤ ꯆꯩꯔꯥꯛ ꯄꯤꯕ ꯊꯣꯛꯏ ꯑꯗꯨ ꯃꯇꯨꯡꯗ ꯑꯃꯨꯛ ꯍꯟꯅ ꯑꯩꯈꯣꯏ ꯊꯣꯛꯇꯅꯕꯁꯨ ꯍꯣꯠꯅꯕ ꯆꯨꯝꯃꯤ ꯑꯗ ꯏꯗꯨꯀꯦꯁꯟꯒꯤ ꯃꯔꯤ ꯂꯩꯅꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛꯇ ꯂꯣꯏꯅꯃꯛ ꯆꯦꯛꯁꯤꯟꯒꯗꯕꯅꯤ ꯂꯣꯏ ꯆꯦꯛꯁꯤꯟꯒꯗꯕꯅꯤ ꯑꯗꯨꯒ ꯏꯗꯨꯀꯦꯁꯟꯒꯤ ꯃꯔꯤ ꯂꯩꯅꯕ ꯁꯤꯗꯁꯨ ꯍꯦꯟꯅ ꯆꯦꯛꯁꯤꯟꯃꯤꯟꯅꯔꯀꯥꯟꯗ ꯑꯦꯛꯖꯥꯝ ꯄꯥꯡꯊꯣꯛꯄꯁꯦ ꯐꯩ ꯍꯥꯏꯕꯁꯦ ꯑꯩ ꯊꯝꯖꯒꯦ ꯑꯣꯖꯥ ꯃꯁꯤꯗ ꯁꯤꯒꯤ ꯑꯦꯛꯖꯥꯝꯁꯤꯒꯤ ꯃꯇꯥꯡꯗ ꯑꯃꯨꯛ ꯊꯥꯗꯧꯁꯤꯡꯁꯨ ꯏꯝꯐꯥꯜꯗ ꯂꯥꯛꯇꯨꯅ ꯑꯦꯛꯖꯥꯝ ꯊꯥꯅꯕ ꯇꯛꯁꯤꯜꯂꯛꯂꯤꯕꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯑꯣꯖꯥ ꯁꯤꯒꯤ ꯃꯇꯥꯡꯗꯗꯤ ꯑꯩꯈꯣꯏ ꯑꯣꯖꯥꯒꯤ ꯃꯣꯠꯁꯦ ꯀꯃꯥꯏꯅ ꯊꯝꯕꯤꯅꯤꯡꯉꯤ ꯍꯣꯏ ꯑꯗꯨꯅꯤ ꯃꯤꯒꯤ ꯃꯅꯤꯄꯨꯔꯤ ꯀꯝꯃꯨꯅꯤꯇꯤ ꯃꯌꯥꯝ ꯈꯨꯊꯥꯡ ꯇꯧꯔꯤꯅꯤ ꯃꯅꯤꯄꯨꯔꯗ ꯄꯥꯡꯊꯣꯛꯄ ꯑꯩꯈꯣꯏꯒꯤ ꯁꯤꯚꯤꯜ ꯁꯥꯔꯚꯤꯁ ꯑꯩꯈꯣꯏꯒꯤ ꯁꯥꯔꯚꯤꯁ ꯀꯃꯦꯟꯒꯤ ꯑꯦꯛꯖꯥꯃꯤꯅꯦꯁꯟ ꯂꯣꯏꯅꯃꯛ ꯑꯩꯈꯣꯏꯒꯤ ꯌꯥꯎꯔꯒ ꯃꯥꯒꯤ ꯌꯥꯎꯅꯤꯡꯕ ꯉꯥꯛꯇꯅꯤ ꯑꯗꯨꯅ ꯃꯅꯤꯄꯨꯔꯒꯤ ꯐꯨꯔꯨꯞꯁꯤꯡꯒꯤ ꯃꯔꯛꯇꯁꯨ ꯊꯥꯗꯧ ꯁ꯭ꯇꯨꯗꯦꯟ ꯀꯣ ꯀꯩꯒꯤ ꯃꯣꯏ ꯃꯌꯥꯝꯁꯨ ꯌꯥꯎꯔꯤ ꯑꯗꯨꯅ ꯃꯣꯏꯅꯁꯨ ꯉꯔꯥꯡ ꯊꯣꯛꯈꯤꯕ ꯑꯗꯨꯃꯥꯏꯅ ꯀꯣꯏꯁꯟ ꯑꯣꯟꯅ ꯇꯩꯅꯕꯗꯣ ꯃꯣꯏꯅꯁꯨ ꯅꯨꯡꯉꯥꯏꯇꯕ ꯐꯣꯡꯗꯣꯛꯏ ꯑꯗꯨꯅ ꯃꯗꯨꯒꯤꯗ ꯃꯣꯏꯅ ꯑꯃꯨꯛ ꯍꯟꯅ ꯃꯁꯤ ꯐꯖꯅ ꯇꯧꯒꯗꯕꯅꯤ ꯍꯥꯏꯕꯅꯦꯕꯀꯣ ꯑꯗꯨꯅ ꯁꯤꯒꯤ ꯋꯥꯗꯗꯤ ꯀꯩꯅꯣꯅꯤ ꯁꯣꯏꯈꯤꯕꯁꯨ ꯁꯣꯏꯈ꯭ꯔꯦ ꯁꯣꯏꯈꯤꯕꯁꯤꯡꯗꯣ ꯑꯗꯣ ꯐꯖꯅ ꯃꯇꯨꯡꯗ ꯁꯣꯏꯗꯅꯕ ꯐꯖꯅ ꯄꯩꯈꯥꯁꯦ ꯁ꯭ꯃꯨꯠꯂꯤꯀꯣ ꯇꯧꯅꯕ ꯍꯣꯠꯅꯁꯤ ꯁꯨꯃꯥꯏꯅ ꯇꯧꯅ ꯑꯩꯈꯣꯏꯒꯤ ꯅꯍꯥꯔꯣꯟꯁꯤꯡꯗ ꯑꯇꯩ ꯃꯌꯥꯝꯗ ꯂꯥꯡꯇꯛꯅꯕ ꯄꯤꯗꯅ ꯑꯩꯈꯣꯏꯒꯤ ꯂꯩꯉꯥꯛ ꯄꯥꯏꯔꯤꯕꯁꯤꯡꯒꯤ ꯁꯤꯜꯂꯤ ꯂꯥꯡꯂꯤꯕꯁꯤꯡꯒꯤ ꯑꯁꯣꯏꯕ ꯊꯧꯁꯥꯗꯕꯗꯒꯤ ꯁꯨꯃꯥꯏꯅ ꯁꯨꯝ ꯄꯤꯕꯁꯤꯗꯤ ꯆꯨꯝꯗꯦ ꯍꯥꯏꯕꯁꯤꯅꯦꯕ ꯑꯗꯨꯅ ꯇꯧꯕꯤꯒꯅꯨ ꯑꯩꯈꯣꯏꯒꯤ ꯁꯤꯟꯐꯝ ꯃꯁꯛ ꯈꯪꯁꯤꯀꯣ ꯄ꯭ꯔꯣꯐꯦꯁꯟ ꯃꯁꯛ ꯈꯪꯁꯤ ꯏꯁꯥꯒꯤ ꯏꯊꯧ ꯏꯁꯥꯗ ꯄꯤꯔꯤꯕꯗꯣ ꯐꯖꯅ ꯄꯥꯡꯊꯣꯛꯁꯤ ꯑꯗꯨ ꯅꯠꯇꯅ ꯃꯃꯤꯡꯗꯒꯤ ꯅꯦꯝꯁꯦꯛ ꯑꯣꯏꯅꯅꯦ ꯂꯩꯕꯥꯛ ꯉꯥꯛꯄ ꯑꯗꯒꯤ ꯅꯨꯡꯁꯤꯕ ꯀꯣ ꯑꯗꯨꯅꯤ ꯀꯥꯏꯕꯗꯨꯅ ꯑꯗꯨꯗꯤ ꯀꯩꯁꯨ ꯑꯐꯕ ꯑꯣꯏꯔꯣꯏ ꯑꯗꯨꯒꯤ ꯌꯨꯝꯐꯝ ꯑꯣꯏꯔꯒꯗꯤ ꯁꯨꯃꯥꯏꯅ ꯁꯨꯝ ꯊꯣꯛꯂꯛꯀꯅꯤ ꯍꯥꯏꯕꯁꯤꯗꯤ ꯊꯝꯖꯒꯦ ꯑꯣꯖꯥ ꯃꯁꯤꯗ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯑꯃꯁꯨ ꯑꯃꯨꯛ ꯌꯥꯎꯔꯤ ꯑꯩꯈꯣꯏꯒꯤ ꯕꯣꯁꯦꯝꯅ ꯃꯍꯩꯔꯣꯏꯁꯤꯡꯗ ꯂꯥꯏꯔꯤꯛ ꯐꯪꯍꯟꯕ ꯉꯝꯗꯕꯒꯤ ꯐꯤꯕꯝ ꯂꯩꯔꯦ ꯍꯥꯏꯗꯅ ꯃꯍꯩꯔꯣꯏ ꯂꯨꯞ 6ꯅ ꯊꯝꯂꯛꯂꯤ ꯃꯁꯤꯗ ꯇꯦꯟꯗꯔ ꯐꯥꯍꯧꯗꯕ ꯐꯥꯔꯝ ꯑꯃꯅ ꯀꯦꯁ ꯇꯧꯁꯤꯜꯂꯛꯄꯗꯒꯤ ꯕꯣꯁꯦꯝꯅ ꯂꯥꯏꯔꯤꯛ ꯅꯝꯕ ꯆꯦ ꯅꯝꯕꯅꯆꯤꯡꯕꯒꯤ ꯊꯕꯛ ꯃꯈꯥ ꯇꯥꯅ ꯄꯥꯏꯈꯠꯄ ꯂꯦꯞꯈꯤꯕꯅ ꯂꯥꯛꯂꯤꯕ ꯆꯍꯤꯒꯤ ꯖꯅꯋꯥꯔꯤꯒꯤ ꯑꯉꯟꯕ ꯁꯔꯨꯛꯇꯒꯤ ꯍꯧꯒꯗꯧꯔꯤꯕ ꯑꯦꯀꯥꯗꯦꯃꯤꯛ ꯁꯦꯁꯟ 2026ꯀꯤꯁꯤꯗ ꯂꯥꯏꯔꯤꯛꯁꯦ ꯄꯤꯕ ꯉꯝꯃꯣꯏꯗꯧꯔꯤ ꯍꯥꯏꯗꯅ ꯑꯃꯨꯛ ꯃꯍꯩꯔꯣꯏ ꯂꯨꯞ 6ꯅ ꯊꯝꯂꯛꯂꯤ ꯑꯣꯖꯥ ꯁꯤꯒꯤ ꯃꯇꯥꯡꯗꯁꯨꯅꯤ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯔꯤꯕꯁꯤ ꯇꯦꯟꯗꯔ ꯊꯥꯔꯤꯕꯁꯤꯗ ꯐꯥꯍꯧꯗꯕ ꯑꯃꯅ ꯃꯁꯤ ꯀꯦꯁ ꯇꯧꯁꯜꯂꯛꯄꯒꯤ ꯃꯇꯥꯡꯅꯤ ꯍꯥꯏꯔꯤꯕꯁꯤꯅ ꯑꯗꯨꯃꯛ ꯌꯥꯁꯤꯟꯅꯕ ꯑꯃ ꯄꯨꯔꯛꯇꯕ ꯇꯥꯔꯒꯗꯤ ꯂꯩꯔꯤꯕ ꯀꯣꯟꯐ꯭ꯂꯤꯛꯁꯤꯒꯤ ꯆꯔꯥꯡꯅꯕ ꯂꯩꯔꯤꯉꯩ ꯆꯩꯔꯛꯁꯤꯗ ꯑꯩꯈꯣꯏ ꯂꯥꯏꯔꯤꯛ ꯇꯝꯕꯁꯤꯁꯨ ꯆꯠꯇꯕꯗꯤ
लाइक माहिदी दुमक तमली दुमक पु ट्रॉमा आदि दुमक लई सिगी चैरक सिदा ट्रॉमा सिमा लई चैरक सिदा मुक लाइक फंगदबगी मसिदा मखोइगी टेंडर फाहौदबसिना मरम अमु ओइरकांदा केस तौथोक तौसिनसिना मतांग अमु ओइरकांदा महैरोइसिंगदा मसिना अमु अचौबा फंगिबे ट्रॉमा सिगी मथक्सिदा लाइक फंगदबा हाइबसि उजा लान चलगा खुलाई याउदबा याबा नति सिमसु हाइदी एजुकेशन डिपार्टमेंट मतम जाना मसिसु हाइदी यासिनबा म पुरा कांदा मसि लुसिनबा म मथौ ताब्रना खल्ले हाबदी हौजिक्सी नोवेम्बर से खंगहौरोय डिसेम्बर लोइबगा 2026 की सेशन लापदा लाइक सिगी नमदबदी यारोय मसिसु लुपसिंगना लौखलैबा खोंथांग सिमसु मखोगी इनिशिएटिव सिमसु मतम जाना लोक्सल तहौद्रगदी मसिगी चैथिंग सिसु छात्र सिंगदा दुमक फंगदोरिबनी ओजा सिगी मतंग दि ओजागे बो कनोने यामला लुबा याम खनेनगाय ओइबा अमनी याम खनेना ओइबनी अखोगी बोर्ड ऑफ सेक्रेटरी एजुकेशन मणिपुर को एजुकेशन एस के मका मोइगे ना मागे अखोगी सही अखोगी तमगदरबा अखोगी टेक्स्ट बुक के मायाम से अखोगी नमगदोरिबनी नंबर से कई नंबर अतुम्बा नंबर लाइक सिंग अदुना कदवे हर बतंग चही 20 अखोई 6 एकेडमिक सेक्शन से मसी नंगनबा अखोई महिरो सिंग पिरगा तमदुरिन लाइक याउदना दि अखोई लाइक तम याबने दो असी तम अदुगी असी लाइक से नमना के दमत कदवे हाइदा बोर्ड ऑफ सेकेंडरी एजुकेशन मणिपुर ना मोगी अखोई कनोगी प्रिंटिंग फार्म लाइक नमना पेंटिंग फार्म लेरो पोन बक्से मतक साबा फार्म अथै मैम सुबना खंगलगा अदुगी मरम दुरुगी मोय अदुगी मोय टेंडर तरुकांदा लाइक नंबर की पीबनी हाइबनी अदु लाइक नंबर पीबो दु अखोगी टेंडर दुर याहौदबा फाहौदबा फार्म अमना केस तौखलपना मरम ओइरकांदा हुजिक्ति अखोई 20 अखोगी कनो 26 की सेशन नंगनबा अखोगी लाइक नंगुदोरिबदो लाइक असिनी सिरा नमदोरिदना अदुगी सियदबो सिंगबा यादरबगी लेप्टर लेबनिना अदर मतमदा सेशन हौबदे लाइक फंगदो अवाबम लेरे हाइबा पुंगदोरेबो अदुनि मसे कइनो हाइबदा ngahangoi ai akoi boi kai bom poi ai ni akoi boda pauche tawjari ni pauche ne scoop news akoi investing reporting tawruga thiraga ira khangali ne ba aduna mahiroi lob taruk se tumin leite aina mahiro rup taruk se ngarang phajana thijila kana public domain da pauche ki tar phungdorei se mahiro rup sing ai thagini ngai bo adu moina phongdolom da taragadi tumin election gadi akoi loina facebook phangdara mari angang ma ki ma promo mangduri ne ba aduna masida akoi ki masi kamai tawkibno अरे कोर्ट केस तौखलपी मरम ओरगसु टेक्स्ट नमदरा मतम जना फंगनदबदी यादबनीना मसिगी फंगनना बसी सिंगना नमनबा मतम लेना दाकी मसिदा कोई मरी लेना कोई एजुकेशन एस लेरे अदगी बोर्ड से एजुकेशन मणिपुर तहुम तौगदबने मधुरतना मसिना मरम ओरगने अखोई मणिपुर की आंगांग सिंग मैम 2026 की सेशन एकाडेमिशन हौबदगी लाइक फंगदना लाइक तमद्रे अदु तौद्रे हाइबगी लाग तारगदी एंकना हाबिरुदनी लेबाक अदु यान वारगा लेरिबा मफम लेरेसु लेंगा की स्कूल कॉलेज ने हाइब लेरु मैम पुन मगसदा लाइफम थो इंस्पेक्टर लेतबा ओजा मसिंगदगी ओजा मसिंग छात्रगी हेनबा प्राइवेट स्कूल सिंग गाबी अखोई तौरिबा Baga haido piri jana haido pori ju posil le pori ju private school na ay lung ngak ten tawri che adon kasi di lenga ki school singa se masi akoi ada makha da leikre ba adon lenga ki school da oja ore ba headmaster head message ore ba singina ba mama na headmaster ore head message ore ba school da ma ki masa mo su wala tam da bi phum mom da leira bane ba mang ne na ada du gram na ko education sida kangkong chai no honari bi su yam chum da bani adra manipur su mahiroi ki lup singi masing je pura chegum chong sori bane अदु मैरु लुप मै पुंचल लगने अखोय सुम एजुकेशन मै लेने बदा मै पुंचल लगन मोना थीरगा खुदो मिथ लगना तौरिबा अर करि मसी अथु मतम द मसी सी चिंगन खोतन लाइक नंबर खोपगी तौदो तारगदि मैरु लुप तरुक्षना खुंजों चंगसल लगनी हाइ गजे मसी अखोय यामना अखोय यामना हम्बल अपील अदि वार्निंग तौजरइनेबो तौबियो अखोय मंग हनना मांगदोरेबो education mangan phangandraba matamda laiktama phangdraba laiktamda awar pa mayam leiraba adugumba laibak tugi mairo sing du na phaba mika oidoino hiram mana pam subject khuding mukta ma pam ka chatoi ni ai jego adu pon mukti gi dira ko na adugu tamdureba facebook namma dawda adugu si edu phangroya singda da laik namdi haji kari gino ba ara either mo atopa mo monta ta gudamni court ki case oraga su laik namdu gi di ko gi soidraba horaga damne ba aduna masi tawbigino अरे ये कोई गेमु गाय कोई टेंडर फाउ दरे कोतरे हाइब दुनसो
mayam gi khalla kan su akoi gi handu pu chumi adu di tongan thangkharachi adu ai hajaration education leiri de gi hoi gi se morp che gi education manipur ko leiri mayam pon pon mukina khalla kan da masi matam chana like nam biu adu ga session hau de gi mamang da like putok per ga da matam chana mairo de phangin biu adu mairo simu a ti ta kai jana de gi ban yam mai ta phangin biu hai jai tham jagi ꯖꯁꯤꯗ ꯑꯩꯈꯣꯏꯒꯤ ꯂꯝꯕꯤ ꯁꯦꯝꯕꯒꯤ ꯃꯇꯥꯡ ꯁꯤꯝꯇꯪꯒ ꯑꯣꯖꯥ ꯁꯤꯝꯇꯪꯒ ꯃꯇꯝ ꯌꯥꯝ ꯁꯥꯡꯅ ꯂꯧꯖꯔꯣꯏ ꯃꯁꯤꯗ ꯂꯣꯀꯦꯜ ꯑꯦꯔꯤꯌꯥ ꯗꯦꯕꯂꯞꯃꯦꯟ ꯐꯟꯗꯒꯤ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ 153ꯒꯤ ꯂꯝꯕꯤ ꯁꯔꯨꯛ ꯈꯔ ꯁꯦꯝꯒꯦ ꯍꯥꯏꯔꯨꯕꯗ ꯒꯣꯚꯔꯅꯔꯅ ꯑꯌꯥꯕ ꯄꯤꯔꯛꯈꯤꯗ꯭ꯔꯦ ꯍꯥꯏꯗꯅ ꯃꯁꯤ ꯀꯩꯅꯣꯅꯤ ꯑꯩꯈꯣꯏꯒꯤ ꯀꯛꯆꯤꯡꯒꯤꯅꯤ ꯃꯁꯤꯗ ꯀꯛꯆꯤꯡꯒꯤ ꯑꯩꯈꯣꯏꯒꯤ MLAꯅ ꯃꯥꯒꯤ ꯂꯣꯀꯦꯜ ꯑꯦꯔꯤꯌꯥ ꯗꯦꯕꯂꯞꯃꯦꯟ ꯐꯟꯒꯤ ꯗꯒꯤ ꯁꯦꯝꯖꯒꯦ ꯍꯥꯏꯗꯅ ꯒꯣꯚꯔꯅꯔ ꯑꯖय ꯀꯨꯃꯥꯔ ꯕꯂꯥꯗ ꯊꯥꯕꯗ ꯍꯥꯏꯔꯤꯕ ꯁꯦꯝꯕꯒꯤ ꯊꯕꯛꯁꯤ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯂꯣꯀꯦꯜ ꯑꯦꯔꯤꯌꯥ ꯗꯦꯕꯂꯞꯃꯦꯟ ꯐꯟꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯒꯤ ꯃꯅꯨꯡ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯆꯠꯅ ꯀꯥꯡꯂꯣꯟꯒꯤ ꯃꯅꯨꯡꯗ ꯌꯥꯎꯗꯕꯅꯤꯅ ꯃꯁꯤ ꯌꯥꯔꯛꯇꯦ ꯍꯥꯏꯕꯅꯤ ꯑꯗꯨꯒ ꯑꯣꯖꯥ ꯉꯔꯥꯡ ꯑꯩꯈꯣꯏꯒꯤ ꯆꯍꯤ 10ꯗ ꯉꯥꯏꯔꯤꯕ ꯅꯨꯄꯤ ꯃꯆꯥ ꯑꯃꯁꯨ ꯃꯁꯤꯗꯁꯨ ꯑꯃꯨꯛ ꯄꯜꯂꯛꯏꯁꯦ ꯂꯝꯕꯤꯒꯤ ꯈꯨꯗꯣꯡꯊꯤꯕ ꯊꯧꯗꯣꯛꯇ ꯆꯍꯤ 10ꯒꯤ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯂꯩꯈꯤꯗ꯭ꯔꯦ ꯍꯥꯏꯗꯅ ꯉꯔꯥꯡ ꯊꯧꯕꯥꯜꯗꯁꯨ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯂꯩꯈꯤꯗꯦꯀꯣ ꯃꯁꯤꯅ ꯂꯝꯕꯤꯁꯤꯗꯤ ꯑꯣꯖꯥ ꯌꯥꯝꯅ ꯑꯩꯈꯣꯏ ꯅꯥꯎꯔꯦꯝ ꯄꯥꯈꯪ ꯑꯩꯈꯣꯏ ꯃꯌꯥꯏ ꯂꯝꯕꯤꯒꯁꯤ ꯃꯌꯥꯏ ꯂꯝꯕꯤ ꯀꯩꯅꯣꯅꯤ ꯑꯩꯈꯣꯏꯒꯤ ꯃꯌꯥꯏ ꯂꯝꯕꯤ ꯍꯥꯏꯁꯤꯅꯤ ꯅꯦꯁꯅꯦꯜ ꯑꯩꯈꯣꯏꯒꯤ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ ꯑꯩꯈꯣꯏꯒꯤ 137A ꯍꯥꯏꯁꯤꯅꯤ ꯌꯥꯝ ꯂꯨꯕ ꯃꯌꯥꯏ ꯐꯥꯎ ꯆꯠꯂꯤꯕꯅꯤ ꯍꯥꯏꯕꯗꯤ ꯑꯩ ꯍꯥꯏꯖꯣ ꯂꯩꯕꯥꯛ ꯑꯃ ꯆꯥꯎꯈꯠꯄ ꯍꯥꯏꯕꯗꯤ ꯇ꯭ꯔꯥꯟꯁꯄꯣꯔꯠ ꯑꯦꯟ ꯀꯝꯃꯨꯅꯤꯀꯦꯁꯟꯒꯤ ꯃꯈꯥ ꯌꯥꯝ ꯄꯣꯜꯂꯦꯕ ꯃꯤꯑꯣꯏꯕꯅ ꯄꯥꯜꯂꯤꯕ ꯈꯣꯡꯁꯦ ꯆꯠꯅꯕꯅꯤ ꯒꯥꯔꯤ ꯃꯌꯥꯝ ꯃꯈꯜ ꯃꯈꯜ ꯂꯩꯔꯤ ꯊꯧꯅꯕꯅꯤ ꯃꯥꯟ ꯆꯥꯡ ꯄꯨꯁꯜꯂꯛꯅꯕꯅꯤ ꯗꯤꯁꯇ꯭ꯔꯤꯛ ꯑꯃꯒ ꯑꯃ ꯐꯥꯎꯅꯗꯅ ꯑꯃꯒꯤ ꯄꯣꯠ ꯐꯪꯉꯤ ꯑꯃꯗ ꯇꯧꯗꯅ ꯃꯥꯔꯀꯦꯠ ꯃꯌꯥꯝ ꯇꯧꯔꯀꯥꯟꯗ ꯐꯪꯒꯗꯣꯔꯤꯕꯅꯤ ꯑꯗꯨꯒꯤꯗꯃꯛꯇ ꯏꯌꯥꯔꯄꯣꯔꯠ ꯑꯅ ꯄ꯭ꯔꯤꯊꯤꯕꯤꯒꯤ international airport ꯑꯗꯨꯗ ꯂꯣꯏꯅ ꯐꯪꯗꯨꯅꯒ ꯏꯁꯤꯡꯒꯤ ꯂꯝꯕꯤꯗ ꯅꯣꯡꯊꯛꯀꯤ ꯂꯝꯕꯤꯗ ꯂꯩꯈꯥꯒꯤ ꯂꯝꯕꯤꯗ ꯇꯧꯔꯀꯥꯟꯗ ꯁꯤ ꯆꯥꯎꯈꯠꯄ ꯂꯩꯕꯥꯛ ꯑꯃ ꯑꯣꯏꯗꯣꯏꯅꯦꯕ ꯄ꯭ꯔꯤꯊꯤꯕꯤꯁꯦ ꯑꯩꯈꯣꯏꯁꯨ ꯄꯤꯛ ꯄꯤꯛꯑꯕꯅꯤ ꯀꯩꯗꯧꯔꯒꯦ ꯍꯥꯏꯕ ꯄꯥꯎꯈꯣꯟꯅꯕ ꯍꯦꯛꯇ ꯀꯝꯃꯨꯅꯤꯀꯦꯁꯟ ꯀꯩꯀꯩ ꯃꯌꯥꯝꯁꯤꯅꯕꯨ ꯁꯤꯗ ꯂꯩꯔꯤꯕꯅꯦꯕ ꯑꯗꯨꯒꯤ ꯑꯣꯏꯅ ꯐꯤꯕꯝ ꯑꯁꯤꯗ ꯃꯅꯤꯄꯨꯔꯗ ꯀꯩꯗꯧ ꯂꯩꯔꯤ ꯃꯅꯤꯄꯨꯔꯗꯤ ꯑꯗꯨꯒꯨꯝꯕꯒꯤ ꯃꯅꯤꯄꯨꯔ ꯏꯁꯤꯡꯒꯤ ꯂꯝꯕꯤ ꯂꯩꯖꯗꯕ ꯇ꯭ꯔꯦꯟ ꯂꯝꯕꯤꯁꯨ ꯈꯣꯡꯁꯥꯡ ꯌꯧꯗ ꯉꯥꯏꯔꯤ ꯋꯥꯠꯂꯤ ꯑꯗꯒꯤ ꯂꯩꯖꯗꯕ ꯑꯩꯈꯣꯏꯒꯤ ꯂꯩꯈꯥꯒꯤ ꯂꯝꯕꯤ ꯈꯛꯇ ꯂꯩꯕ ꯅꯣꯡꯊꯛꯀꯤ ꯂꯝꯕꯤꯗꯨꯗꯤ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯈꯔ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕꯒꯤꯗ ꯂꯩꯖꯕꯅꯤ ꯑꯦꯔꯣꯄ꯭ꯂꯦꯟ ꯍꯥꯏꯗꯨꯗꯤ ꯑꯗ ꯁꯤꯐꯥꯎꯁꯤꯗ ꯃꯁꯥꯒꯤ ꯂꯝꯕꯤ ꯆꯠꯊꯣꯛꯄ ꯉꯝꯗꯗꯅ ꯄꯨꯡꯆꯥꯏ ꯆꯥꯏꯗꯅ ꯄꯣꯠ ꯍꯣꯟꯅ ꯑꯗꯒꯤ ꯇꯧꯗꯨꯅ ꯂꯩꯔꯤꯕ ꯃꯇꯝꯁꯦ ꯀꯔꯤꯒꯤꯅꯣ ꯂꯩꯉꯥꯛ ꯌꯥꯝ ꯆꯥꯎꯅ ꯂꯩꯕꯒꯤ ꯃꯔꯝꯗ ꯊꯣꯛꯂꯤꯕꯅꯤ ꯂꯩꯉꯥꯛꯇꯨꯒꯤ ꯁꯦꯟꯇꯔ ꯒꯚꯔꯟꯃꯦꯟ ꯑꯗꯒꯤ ꯁ꯭ꯇꯦꯠ ꯒꯚꯔꯟꯃꯦꯟ ꯂꯩꯔꯤꯅꯤꯀꯣ ꯄꯨꯝꯅꯃꯛ ꯈꯪꯅ ꯁ꯭ꯇꯦꯠ ꯍꯥꯏꯋꯦꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕ ꯃꯤꯡ ꯂꯩꯔꯦ ꯁ꯭ꯇꯦꯠ ꯍꯥꯏꯋꯦ ꯁꯦꯝꯕꯒꯤ ꯗꯥꯏꯇ ꯀꯅꯥꯅ ꯄꯨꯒꯗꯕꯅꯣ ꯍꯥꯏꯕ ꯂꯩꯔꯦ ꯁꯤꯒꯤ ꯐꯤꯕꯝꯁꯤꯗ ꯁꯦꯝꯕꯤꯗꯅ ꯎꯕꯤꯗꯅ ꯂꯩꯔꯕꯅꯦꯕ ꯑꯗꯨꯗꯤ ꯑꯩꯈꯣꯏꯁꯦ ꯅꯁꯥꯒꯤ ꯃꯔꯝꯗ ꯅꯣꯏ ꯃꯁꯦꯟ ꯄꯨꯡꯗꯔꯒ ꯅꯣꯏ ꯃꯁꯦꯟ ꯈꯥꯗꯔꯒ ꯌꯦꯡꯊꯤꯅꯔꯒ ꯑꯗꯨꯝ ꯅꯣꯏ ꯁꯤꯖꯔꯣ ꯃꯃꯤꯡꯗ ꯑꯣꯏꯅ ꯍꯤꯡꯉꯣ ꯍꯥꯏꯕ ꯐꯤꯕꯝꯗ ꯑꯩꯈꯣꯏꯒꯤ ꯇꯁꯦꯡꯅ ꯁꯤꯟꯕ ꯌꯥꯎꯔꯕ꯭ꯔꯥ ꯍꯥꯏꯕꯁꯦ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠ ꯑꯣꯏꯔꯤꯕ ꯂꯩꯕꯥꯛ ꯃꯤꯌꯥꯝꯅ ꯑꯩꯈꯣꯏ ꯃꯁꯤ ꯊꯤꯕ ꯇꯥꯕꯅꯦꯕ ꯍꯧꯖꯤꯛ ꯌꯦꯡꯕꯤꯌꯨ ꯃꯍꯩ ꯂꯝꯕꯤꯒꯤꯗ MLAꯒꯤ ꯂꯣꯀꯦꯜ ꯑꯦꯔꯤꯌꯥ ꯗꯦꯕꯂꯞꯃꯦꯟ ꯐꯟꯗꯒꯤ ꯍꯥꯏꯖꯕꯗꯣ ꯍꯣꯏ ꯂꯣꯀꯦꯜ ꯑꯦꯔꯤꯌꯥ ꯗꯦꯕꯂꯞꯃꯦꯟ ꯐꯟꯗ ꯊꯥꯗꯔꯤꯕꯗꯨꯒꯤ ꯃꯥꯅ ꯁꯦꯝꯒꯗꯕ ꯈꯣꯠꯇꯕ ꯃꯥꯒꯤ ꯀꯦꯟꯗ꯭ꯔ ꯃꯅꯨꯡꯗꯒꯤ ꯇꯣꯉꯥꯟꯕ ꯑꯗꯨꯒꯤ ꯒꯥꯏꯗ ꯑꯃ ꯂꯩꯔꯝꯒꯅꯤ ꯑꯗꯨꯒꯤ ꯄꯩꯁꯥꯗꯨꯅ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦꯅ ꯁꯦꯝꯕꯗꯨꯗꯤ ꯌꯥꯗꯦ ꯍꯥꯏꯕꯁꯨ ꯂꯩꯔꯝꯒꯅꯤꯀꯣ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯀꯦꯟꯗ꯭ꯔꯒꯤ ꯃꯤꯌꯥꯝꯗꯨꯅꯅꯦ ꯑꯩ ꯂꯣꯏꯅ ꯌꯥꯔꯦ ꯍꯥꯏꯕ ꯃꯑꯣꯡ MLAꯅ ꯑꯗꯨꯒꯤ ꯄꯩꯁꯥꯗꯨꯅꯅꯦ ꯅꯣꯏꯅ ꯁꯦꯝꯕꯤꯗ꯭ꯔꯕ ꯑꯩꯈꯣꯏꯒꯤ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ 37A ꯒꯤꯁꯦ ꯁꯦꯝꯖꯒꯦꯅ ꯍꯥꯏꯕꯗꯨꯗꯤ ꯁꯤ ꯍꯥꯏꯔꯛꯑꯕꯅꯦꯕ ꯁꯤ ꯍꯥꯏꯔꯛꯄꯁꯤ ꯁꯤꯗꯤ ꯑꯩ ꯌꯥꯐꯝ ꯊꯣꯛꯏ ꯈꯜꯂꯦ ꯑꯩꯗꯤ ꯃꯤꯌꯥꯝ ꯑꯁꯤ ꯍꯦꯟꯅ ꯑꯩꯈꯣꯏ ꯈꯜꯂꯦꯕꯀꯣ ꯑꯗꯨꯅ ꯑꯃꯨꯛ ꯕꯤꯍꯥꯔ ꯒꯚꯔꯟꯃꯦꯟꯅ ꯑꯦꯁ ꯑꯗꯨꯗꯤ ꯑꯩꯈꯣꯏꯒꯤ ꯊꯧꯅꯤ ꯑꯗꯨꯗ ꯅꯪ ꯑꯗꯨꯒꯤ ꯁꯦꯝꯕ ꯌꯥꯗꯦ ꯍꯥꯏꯕꯒꯤ ꯋꯥꯗꯨ ꯑꯣꯏꯔꯒꯗꯤ ꯑꯗꯨ ꯁꯦꯝꯕ ꯌꯥꯗꯦ ꯍꯥꯏꯔꯒꯅ ꯁꯦꯝꯕꯤꯔꯣꯗꯅ ꯌꯥꯗꯦ ꯍꯥꯏꯕꯒ ꯅꯣꯡꯉꯥꯜꯂꯒꯅꯦ ꯅꯣꯡꯉꯥꯜꯂꯒ ꯊꯕꯛ ꯄꯥꯡꯊꯣꯛꯄꯤꯔꯛꯑꯣꯕ ꯊꯤꯀꯥꯗꯣ ꯇꯦꯟꯗꯔ ꯇꯧꯔꯣ ꯄꯤꯠꯄꯤꯔꯣ ꯑꯗꯨꯒꯤ ꯃꯇꯤꯛ ꯆꯥꯕ ꯊꯤꯀꯥꯗꯥꯔ ꯁꯨꯍꯜꯂꯣ ꯑꯗꯨ ꯇꯧꯔꯣꯕ ꯑꯗꯨ ꯅꯠꯇꯅ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯌꯥꯏ ꯌꯥꯗꯦ ꯁꯤ ꯇꯧꯗꯦ ꯍꯥꯏꯕꯒꯤ ꯔꯣꯝꯗ ꯂꯥꯛꯄꯗꯨꯗꯤ ꯌꯥꯝꯅ ꯆꯨꯝꯗꯦ ꯍꯥꯏꯕ MLA ꯃꯁꯥꯃꯛꯅ ꯍꯥꯏꯖꯔꯤꯁꯨ ꯂꯣꯀꯦꯜ ꯑꯦꯔꯤꯌꯥ ꯗꯦꯕꯂꯞꯃꯦꯟ ꯐꯟꯗꯒꯤ ꯁꯦꯝꯕ ꯌꯥꯗꯦ ꯈꯪꯉꯀꯥꯟꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛꯀꯤ ꯃꯥꯒꯤ ꯀꯦꯟꯗ꯭ꯔꯗꯨꯒꯤ ꯃꯌꯥꯝ ꯌꯥꯎꯔꯀꯥꯟꯗ ꯂꯝꯕꯤ ꯁꯦꯝꯕꯁꯤꯅ ꯊꯥꯗꯔꯁꯤꯀꯣ ꯍꯥꯏꯅ ꯑꯗꯨꯝꯕꯒꯤ ꯑꯣꯏꯅ ꯑꯗꯨꯒꯤ ꯃꯌꯥꯝꯒꯤ ꯃꯥꯟꯅꯕ ꯀꯣ ꯋꯥꯈꯜꯂꯣꯟ ꯑꯗꯒꯤ ꯃꯌꯥꯝ ꯑꯗꯨꯒꯤ ꯇꯧꯔꯛꯄꯅꯦꯅ ꯈꯜꯂꯦꯕꯀꯣ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯍꯔꯥꯎ ꯍꯔꯥꯎ ꯌꯥꯕꯤꯕ ꯑꯃ ꯊꯣꯛꯑꯦꯕ ꯌꯥꯕꯤꯗ꯭ꯔꯦ ꯍꯥꯏꯔꯒꯅꯅꯦ with effect from tang asukdi ko sem horani hi torani han lautho sem hobiyoba adu le lenga le sasal leiri pian game so leiri adu ko kana bu phangjege ba adu le miyambu lambi phataba jara ngang sirengna accident da ha jingo ba accident is aro calendar da accident thokene calendar da tang do den the tamara te ba aduna calendar da the da thamdo da ma tawni lambi phataba dagi loi mak akoi machine accident thok sire sonai ba mi oina lehelle ಅದು ಕರಾನು 내가 빠이리 뭐 모기 미망다 모기 마망다네바 저리노 시리 ям 좀더버니 아드나 파트라발 람비싱에 제 파전에 챔전 비오 부담다 챔전 비오 임판 시티 고농 오리버세 마기 아코이버 람비 빠람 바 그저 가져 우리요
ꯁꯤ ꯌꯦꯡꯉꯣꯕ ꯁ꯭ꯃꯥꯔꯠ ꯁꯤꯇꯤ ꯀꯥꯏ ꯆꯠꯈ꯭ꯔꯒꯦ ꯀꯩꯗꯧꯈ꯭ꯔꯒꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯀꯩꯗꯧꯔꯒꯦꯕ ꯑꯗꯨꯝ ꯀꯥꯟꯗ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯁꯤꯕꯨ ꯑꯩꯈꯣꯏꯅ ꯂꯥꯛꯅꯁꯤ ꯀꯔꯤꯒꯤꯅꯣ ꯑꯗꯨ ꯃꯁꯤ ꯀꯅꯥꯗ ꯇꯥꯏ ꯑꯩꯅ ꯑꯔꯣꯏꯕ ꯂꯥꯜ ꯇꯥꯏ ꯍꯥꯏꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯁꯨ ꯈꯪꯉꯤꯁꯤꯀꯣ ꯅꯣꯏꯅꯅꯦ ꯚꯣꯠꯀꯤ ꯃꯇꯝꯗꯅꯦ ꯄꯩꯁꯥ ꯂꯧꯔꯒꯅꯦ ꯑꯥꯏꯗꯤꯌꯦꯟ ꯑꯣꯏꯗꯕ ꯐꯤꯖꯟ ꯃꯐꯝ ꯑꯣꯏꯗꯕ ꯑꯗꯨ ꯄꯤꯊꯛ ꯄꯤꯊꯛ ꯇꯧꯕ ꯉꯝꯕ ꯑꯗꯨꯒꯨꯝꯕ ꯑꯗꯨ ꯃꯌꯥꯝ ꯄꯨꯝꯅꯃꯛꯇ ꯃꯇꯤꯛ ꯆꯥꯔꯕꯅꯦꯅ ꯅꯣꯏꯅ ꯄꯩꯁꯥ ꯂꯧꯔ ꯚꯣꯠ ꯊꯥꯗꯈꯤꯕꯗꯒꯤꯅꯤꯀꯣ ꯑꯗꯨꯅ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠ ꯂꯣꯟ ꯃꯦꯀꯔ ꯑꯣꯏꯔꯒꯅꯦ ꯂꯩꯉꯥꯛ ꯁꯥꯁꯟ ꯇꯧꯕꯗꯒꯤꯅꯤ ꯅꯣꯏꯅ ꯉꯁꯤ ꯃꯅꯤꯄꯨꯔ ꯊꯣꯛꯏꯕ ꯆꯍꯤ 2 ꯃꯈꯥꯏ ꯐꯥꯔꯕ ꯂꯥꯟ ꯂꯣꯏꯁꯤꯟꯕꯤꯔꯕ ꯂꯩꯇꯕ ꯂꯩꯉꯥꯛ ꯂꯣꯏꯁꯤꯡꯁꯨ ꯂꯥꯎꯔꯀꯥꯟꯗ ꯚꯥꯔꯠꯀꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯑꯗꯨ ꯃꯌꯥꯝꯗ ꯐꯖꯅ ꯂꯣꯏꯁꯤꯟꯕꯤꯌꯣꯅ ꯑꯄꯨꯟꯕ ꯁꯛꯇꯤꯅ ꯍꯥꯏꯕ ꯉꯝꯖꯗꯕ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯅꯤꯔꯒ ꯆꯥꯔꯒ ꯊꯛꯑꯒ ꯍꯔꯥꯎꯕ ꯅꯨꯡꯉꯥꯏꯕ ꯑꯣꯏꯅ ꯍꯤꯡꯉꯤ ꯄꯨꯟꯁꯤꯁꯦ ꯀꯅꯥꯅꯅꯣ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏꯅꯅꯤꯀꯣ ꯑꯩ ꯏꯁꯥꯁꯨ ꯆꯍꯤ 53 ꯁꯨꯔꯦ ꯏꯟꯗꯤꯌꯥꯟ ꯁꯤꯇꯤꯖꯦꯟ ꯑꯣꯏꯔꯦ ꯚꯣꯠ ꯊꯥꯗꯕ ꯌꯥꯔꯦ ꯍꯥꯏꯔꯀꯥꯟꯗ ꯃꯇꯤꯛ ꯆꯥꯗꯕ ꯃꯤꯌꯥꯝꯕ ꯂꯧꯔꯣꯡ ꯄꯣꯠ ꯑꯣꯏꯅ ꯈꯟꯅꯕ ꯃꯤꯑꯣꯏꯗ ꯚꯣꯠ ꯄꯤꯔꯨꯕꯗꯒꯤ ꯉꯁꯤ ꯑꯩꯈꯣꯏ ꯋꯥꯕꯅꯤ ꯍꯥꯏꯕꯁꯤꯗꯤꯅꯦ ꯑꯩ ꯄꯣꯠꯇꯜ ꯑꯣꯏꯕꯁꯤꯡꯗ ꯑꯩ ꯈꯨꯕꯥꯛ ꯆꯪꯗꯣꯛ ꯇꯔꯥꯅ ꯑꯩꯉꯣꯟꯗ ꯍꯥꯏꯖꯔꯤ ꯑꯗꯨꯅ ꯑꯩꯈꯣꯏꯅꯅꯤ ꯉꯁꯤ ꯂꯝꯕꯤ ꯐꯠꯇꯕ ꯆꯠꯄꯗꯒꯤ ꯁꯤꯔꯤꯕ ꯑꯦꯛꯁꯤꯗꯦꯟꯗ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯌꯦꯡꯕꯤꯌꯨ ꯂꯩꯔꯦꯅꯀꯣ ꯑꯐꯕ ꯆꯤꯟꯖꯥꯛ ꯆꯥꯕ ꯐꯪꯗꯕ ꯃꯇꯝꯗ ꯂꯥꯏꯔꯤꯛ ꯇꯥꯕ ꯉꯝꯗꯕ ꯁꯤꯟꯐꯝ ꯅꯣꯝꯐꯝ ꯈꯪꯗꯅ ꯂꯩꯔꯛꯄ ꯁꯤ ꯄꯨꯝꯅꯃꯛ ꯃꯌꯥꯝꯁꯦ ꯀꯅꯥꯅꯣ ꯍꯥꯏꯕꯗꯨ ꯑꯗꯨꯝ ꯈꯪꯕꯤꯔꯣ ꯑꯗꯨ ꯃꯇꯨꯡꯗꯗꯤ ꯑꯃꯨꯛ ꯍꯟꯅ ꯊꯣꯛꯍꯜꯂꯒꯨꯝꯁꯤ ꯃꯤꯌꯥꯝꯅ ꯄꯔꯥ ꯇꯝꯕꯤꯔꯁꯤ ꯑꯗꯨꯅ ꯃꯤꯌꯥꯝꯒꯤ ꯑꯁꯦꯡꯕ ꯃꯤꯍꯨꯠꯇꯨ ꯈꯪꯅꯕ ꯍꯣꯠꯅꯁꯤ ꯑꯐꯕ ꯂꯝꯕꯤꯗ ꯆꯠꯅꯕ ꯑꯐꯕ ꯆꯤꯟꯖꯥꯛ ꯆꯥꯅꯕ ꯃꯤꯄꯥꯟ ꯇꯥꯡꯖꯗꯅꯕ ꯍꯥꯏꯕꯁꯦ ꯑꯩ ꯊꯝꯖꯒꯦ ओके थागतचरी ओजा ओजागी ममल यामलबा मतम खरा खजिक्तंग काइथोकपिदुना न्यू टीवी गी सिगुमलबा अयुकी तोंगान तोंगानबा पाउचे सिंगी मरोइबा हेडलाइन सिंग खननिनबदा ओजाना सरुक याबिबगी दमक्ता हन्ना हन्ना ओजाबु न्यू टीवी गी माइकेतगी थागतबा फोंदोकचरी थैंक यू वेरी मच फॉर जॉइनिंग अस लोइना ngasiगी ओइनादी अखोइगी न्यू टीवी गी अयुकी हेडलाइन सिंग खननिनबसी मतंग सिदा लोइसिनजबगा लोइना मियेंग ताबिरो ख्वाइ पुनमकी मफमदगी काइननबा याथंगनिजरी पिनबिरसी हैव अ गुड डे रियाद की प्राइवेट हॉस्पिटल की नर्स की अहांगबा फमसिंग कौरी अहानबा राउंड की इंटरव्यू नवंबर की तांग मरीदा पांगथोकचगनी यामद्रबदा चही अमा एक्सपीरियंस लेबा ओइगदबनी एक्सपीरियंस लेतबा मियोइसिंगी ओइनदी रिसेंटली वर्क तौबा हुजिक थबक तौबा मियोइसिंगना अप्लाई तौबा यागनी एकोमोडेशन अमसुंग ट्रांसपोर्टेशन खुदिमक फ्री ओइजगनी माइगी थाकना बेसी नर्सिंग लोइबा नत्रगना पोस्ट बेसिक बेसी नर्सिंग JNM नत्रगना डिप्लोमा इन नर्सिंग लोइबा ओइगदबनी थागी ओइबा सैलरी लिसिंग मौद्रादगिना लाख अमगा लिसिंग कुन फावा ओइगनी अकुपा मरोल गिदमक 9366230077 नत्रगना 7005273217 दा कांटेक्ट तौबिरउ नत्रगना अखोगी ऑफिस स्पार्कल एजुकेशनल सर्विस नॉर्थ ईस्ट विंडो TV बिल्डिंग हता न्यू चेकोन रोड लेंगसिन बिरउ नर्स सिंगिदमक अचौबा अपॉर्चुनिटी अमा पुदुना लाक्चरी मदुदी हौजिक मलेशियाना इंडियन नर्स सिंगी ओइबा खुदोंग चाबा पीनबगिदमक मिडियंग चंगलकली वेसी नर्सिंग लोइरबा चही अहुमदगी तादना एक्सपीरियंस लेरबा मियोइसिंगना खुदोंग चाबा असि लौबिहो खुदोंग चाबा अदुदी थागी ओइबा सैलरी 1 लाख ओवरटाइम इंसेंटिव फ्री एकोमोडेशन टिकेटिंग अमसुंग लॉन्ग टर्म वीजा असिना चिंबा खुदोंग चाबा सिंग असि फंगबिगनी अकुपा मरोल गिदमक मखादा पिजरिबा 7005273217 नत्रगा 7005063196 दा कांटेक्ट तौबिरउ नत्रगा अखोगी ऑफिस नॉर्थ ईस्ट विंडो TV बिल्डिंग हता न्यू चेकोन रोड लेंगसिन बिरउ क्लास 12 अमसुंग ग्रेजुएट लोइरबा महिरो सिंगिदमक्ता जर्मनीदा हॉस्पिटल प्रोग्राम तंबा याबगे खुदोंग चाबा पिजरी हाइरिबा प्रोग्राम सिंग अदुदी अहानबदा अकाउंटेंसी हाइरिबा स्ट्रीम असिदा तमनबगिदमक्ता कॉमर्स बैकग्राउंड लेबगा लोइनना 60% फंगबा ओइगेदबनी अनिसुबदा
Hotel Management Hariba Stream Asida Tamnabagidamagta any stream da 50% fangba oigadabani. Ahum subada Electronic Engineering Hariba Stream Asida Tamnabagidamagta Physics, Chemistry, Maths background laibaga loinana 60% fangba oigadabani. Mari subada Mechatronic Engineering Hariba Stream Asida Tamnabagidamagta Physics, Chemistry, Maths background laibaga loinana 60% fangba oigadabani. Manga subada Construction Engineering Hariba Stream Asida Tamnabagidamagta Physics, Chemistry, Maths background laibaga loinana 60% fangba oigadabani. Taruk subada Automatic Mechatronic Engineering Hariba Stream Asida Tamnabagidamagta Physics, Chemistry, Maths background laibaga loinana 60% fangba oigadabani. Taret subada Electrical Engineering Hariba Stream Asida Tamnabagidamagta Physics, Chemistry, Maths background laibaga loinana 60% fangba oigadabani. Nipan subada Medical Technician Radiology Assistant MTRA tamnabagidamagta any stream da 50% fangba oigadabani. Mapan subada Medical Assistant amasung tara subada Nursing hariba sing asi tamnabagidamagta 12 natraga graduate loiraba singna apply toba yagani. Loinana hariba program sing asi tamba mahiroi singna thagi oiva stipend listing 100 dagina 1 lakh phauba chahi ahum phangani. Loinana 100% job guarantee in Germany da oigani. Loinana 100% education loan to support taujagani. Akupa marol gidamak 7005 063196 ta contact tawirau. Welcome to Uttaranchal University, where dreams take flight and futures are shaped. Here, knowledge meets innovation and curiosity fuels discovery. Our Haksang panatamge hairabadi iramda masimakta da leiba khwaidagi pharaba hospital singi manungda ama oiriba Babina Hospital leijari. Mafam asida thajaba yaraba amadi sel yamna changdana specialty kun henbada ana layingbagi khudong chaba pizari. Pediatrics, cardiology, cosmetic surgery amadi specialty makal makha kayada aikhoigi specialist singna marik chumna thawai hakchang yauna layingjari. Aduna state wangmada amuk karigi chatlugani aikhoigi Manipur da su hogikti awangba thaki healthcare fanglabada. Matam mangan biraganu sel hena tingan biraganu aikhoigi specialist singdagi malemgi afaba thaki laying patapta yumpham oiba service lobiyu. Babina Hospital, where hope meets compassion. Akupa marol gidamak Babina Hospital Sajiwa Jail Road Kabai Soy Impal East Lengsin birau. Natraga aikhoigi phone number 6909 390666 ta call to birau.